ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯕ ꯒꯦꯁ ꯗꯣꯛꯇꯔ ꯑꯦꯁ ꯑꯦꯝ ꯁꯅꯁꯝ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯗꯒꯤ ꯄꯥꯎ ꯄꯨꯈꯠꯄꯤꯔꯒ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯑꯗꯣꯝꯅ ꯈꯪꯕꯤꯅꯤꯡꯂꯤꯕ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡꯗꯨ ꯉꯁꯤꯒꯤ ꯒꯦꯁ ꯗꯣꯛꯇꯔ ꯑꯦꯁ ꯑꯦꯝ ꯁꯅꯁꯝ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯑꯣꯖꯥꯅ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯈꯪꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯧꯔꯝꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯣꯏ ꯀꯌꯥ ꯈꯨꯝꯅꯖꯔꯤ ꯍꯣꯏ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯃꯣꯏꯅ ꯔꯤꯖꯥꯏꯟ ꯐꯥꯎꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯁꯦꯟꯇꯔꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯋꯥꯔꯦꯞ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯧꯈ꯭ꯔꯦ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯗꯒꯤ ꯃꯣꯏꯅ ꯃꯗꯨ ꯇꯧꯒꯗꯕ ꯂꯩꯔꯒꯗꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯣꯏꯁꯤ ꯄꯥꯔꯇꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯁ꯭ꯇꯦꯠꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯣꯏꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯄꯣꯄꯨꯂꯔꯁꯤꯡ ꯂꯧꯊꯣꯛꯍꯧꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯑꯦꯛꯁꯟ ꯑꯃ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯍꯧꯔꯒꯗꯤ ꯃꯗꯨ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄꯗꯨ ꯑꯣꯏꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Hello, good morning, sir. ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ Sir, kon tawjiriba ay hal amidondagi jumnam amusana. ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ Ahama madada ngasigi local radio gi host oibiriba sir amadi ngasigi guest oina ikai khumna da matik charaba ojabu konona hananu khumjari. Sir dik tai khai da yawbi khiba khogi more dagi koi lanji laknu leba khogi maitai isinau jingna khogi more da hen ba state force leibajik mathakta hen ba state force hajan biduna khogi मांगबा ताकदबदगी कन्ननबा अखोगी मैतेगी एरिया दो डोमिनेशन तौरगा आदि प्रोटेक्शन होइना फजना सेफ्टी दोना थंबिनबा पंदी खिबा मा यावबा लाखै वाफमदि
ꯃꯃꯥꯡ ꯊꯥꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯦ ꯍꯟꯈꯤꯗꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯈꯛꯇ ꯊꯝꯃꯨ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯔꯦ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯇꯥꯏꯞꯇ ꯈꯜꯍꯟꯕꯒꯤ ꯋꯥꯈꯜ ꯃꯈꯣꯏꯅ ꯏꯌꯥꯔ ꯗꯣꯃꯤꯅꯦꯁꯟ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯈꯟꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡ ꯃꯣꯔꯦꯗꯒꯤ ꯂꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯁꯤꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯝꯃꯤꯟꯅꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯒꯗꯒꯦ ꯃꯁꯤꯗ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯍꯦꯟꯅ ꯊꯝꯕꯤꯔꯒꯗꯤ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯗ ꯍꯦꯟꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯄꯤꯑꯦꯁꯅ ꯁꯟꯗꯣꯛꯅ ꯐꯣꯡꯗꯣꯛꯄꯤꯅꯕ ꯅꯣꯡꯃꯁꯨ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯑꯣꯖꯥꯗꯒꯤ ꯀꯣꯜ ꯊꯝꯕꯤꯔꯣ ꯃꯣꯔꯦ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯁꯤ ꯀꯩꯅꯣꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯀꯥꯡꯄꯣꯛꯄꯤꯁꯨ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤ ꯐꯖꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯂꯝꯁꯤꯡꯁꯤ ꯐꯖꯅ ꯉꯥꯛꯑꯒ ꯊꯝꯒꯗꯕꯅꯤ ꯖꯁ ꯂꯥꯏꯛ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯀꯦꯕꯦꯡꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯈꯣꯡꯖꯥꯏꯕꯦꯡ ꯑꯗꯒꯤ ꯂꯥꯡꯒꯣꯜꯒꯤ ꯑꯗꯒꯤ ꯀꯔꯤ ꯀꯩꯅꯣꯅ ꯂꯩꯔꯝꯕ ꯀꯨꯀꯤꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯝ ꯐꯖꯅ ꯉꯥꯛꯁꯦꯟꯗꯅ ꯂꯩꯔꯤꯗꯅꯀꯣ ꯀꯩꯅꯣꯒꯤ ꯆꯦꯛꯀꯣꯟꯒꯤ ꯖꯒꯥ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯖꯒꯥꯁꯤꯡ ꯂꯣꯏ ꯉꯥꯛꯏꯕꯀꯣ ꯆꯪꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯗꯨꯝ ꯍꯣꯏ ꯑꯍꯥꯟꯕꯒꯤ ꯃꯣꯞꯇꯨꯗ ꯈꯔ ꯆꯪꯗꯅ ꯈꯣꯠꯇꯅ ꯃꯩ ꯊꯥꯅꯕ ꯀꯩꯗꯧꯕ ꯈꯔ ꯇꯧꯈꯤꯕꯗꯤ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯃꯣꯏ ꯀꯩꯁꯨ ꯆꯪꯉꯨꯗꯦ ꯃꯁꯤ ꯑꯗꯨꯝ ꯉꯥꯛꯑꯒ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯉꯥꯛꯀꯗꯧꯕꯅꯦ ꯆꯤꯡꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯃꯩꯇꯩꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡꯁꯤꯁꯨ ꯐꯖꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯦ ꯑꯗꯨꯃꯗꯤ ꯇꯧꯈꯤꯗ꯭ꯔ ꯃꯥꯅꯦ ꯑꯗꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯋꯣꯏꯕꯅꯤ ꯈꯪꯗꯦ ꯑꯣꯏꯗꯕꯅꯤ ꯈꯪꯗꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯆꯤꯟꯗꯒꯤꯗꯤ ꯊꯣꯛꯈ꯭ꯔꯦ ꯇꯝꯄꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯥꯛꯄ ꯆꯤꯡꯅ ꯑꯃꯤꯠꯁꯥꯅ ꯉꯥꯛꯄ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯆꯤꯡꯗ ꯉꯥꯛꯏꯁꯤ ꯑꯃꯤꯠꯁꯥꯅ ꯉꯥꯛꯑꯦꯅꯁꯨ ꯈꯜꯂꯁꯤ ꯀꯩꯒꯨꯝꯕ ꯑꯥꯔꯇꯤꯀꯜ 355ꯁꯤ ꯆꯂꯥꯏꯗꯅ ꯁꯦꯟꯇꯔꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯈꯔ ꯃꯥꯒꯤ ꯔꯨꯜ ꯈꯔ ꯂꯩꯔꯦꯅ ꯈꯜꯂꯒ ꯔꯨꯂꯔꯗꯣ ꯉꯥꯛꯄ ꯆꯤꯡꯗꯣ ꯉꯥꯛꯑꯦꯅ ꯈꯜꯂꯒꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄ ꯉꯝꯗꯦꯅ ꯂꯧꯋꯦ ꯐꯦꯂꯔꯅꯦꯅ ꯂꯧꯋꯦꯕꯀꯣ ꯑꯗꯣ ꯇꯝꯄꯥꯛꯇ ꯉꯥꯛꯏꯕ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤ ꯐꯖꯅ ꯉꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯑꯥꯔꯇꯤꯀꯜ 355ꯁꯤ ꯐꯖꯅ ꯆꯠꯅꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯆꯠꯅꯅ ꯀꯩꯅꯣꯅ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯡꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯐꯣꯔꯁꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯔꯒ ꯉꯥꯛꯀꯗꯧꯕꯅꯦꯕ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯉꯝꯁꯤꯜꯂꯛꯇ꯭ꯔꯒꯗꯤ ꯁꯥꯏꯀꯣꯂꯔꯅ ꯍꯥꯏꯕꯤꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯐꯔꯛꯁꯤ ꯇꯥꯗꯣꯔꯦ ꯁꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯐꯦꯂꯔꯅ ꯍꯥꯏꯔꯤꯁꯦ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯐꯦꯂꯔꯅꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯈꯠꯄ ꯆꯨꯝꯃꯦꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨ ꯃꯁꯤ ꯉꯥꯛꯑꯒ ꯊꯝꯒꯗꯧꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯗꯨ ꯃꯇꯝ ꯂꯩꯔꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤ ꯃꯣꯔꯦ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯄꯥꯎꯗꯨ ꯃꯣꯔꯦ ꯁꯨꯇꯣꯛ ꯂꯩꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯉꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯁꯨ ꯉꯥꯛꯀꯗꯕꯅꯤ ꯃꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯩꯉꯥꯛ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯒꯅꯦꯕ ꯉꯝꯃꯛꯇ꯭ꯔꯒ ꯀꯔꯤ ꯇꯧꯗꯧꯅꯣꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯀꯩꯅꯣꯝꯃ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯊꯤꯡ ꯂꯩꯔꯦ ꯑꯗꯣ ꯃꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯧꯐꯝ ꯊꯣꯛꯑꯦ ꯀꯅꯥꯅ ꯂꯧꯗꯧꯅꯣꯗꯣ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯧꯖ ꯇꯥꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯁꯔꯀꯥꯔꯁꯤ ꯁꯣꯏꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯥꯡꯉꯒ ꯂꯩꯇꯥꯔꯦꯅ ꯑꯩꯈꯣꯏꯅ ꯂꯩꯖꯗꯣꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯄꯤꯄꯜꯗ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯄꯤꯄꯜꯁꯨ ꯑꯝꯇꯪ ꯈꯟꯕꯤꯌꯨ ꯇꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯒꯣꯔꯃꯦꯟꯁꯤꯗ ꯁꯤꯟꯅꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯤꯅ ꯉꯥꯛꯀꯗꯕꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯑꯍꯨꯝꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯄꯨꯂꯞ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯁꯤ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯏꯐ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯂꯧꯅꯤ ꯍꯥꯏꯗꯤ ꯃꯩꯇꯩ ꯍꯦꯛ ꯍꯟꯖꯤꯟꯕ ꯌꯥꯗ꯭ꯔꯤꯐꯥꯎꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝꯗꯨ ꯐꯩꯌꯦꯅ ꯂꯧꯕ ꯌꯥꯗꯦꯕ ꯑꯦꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡꯁꯤ ꯇꯧꯍꯜꯂꯣꯏꯗꯕꯅꯦꯕ ꯑꯦꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡ ꯇꯧꯊꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯗ ꯑꯌꯥꯕ ꯀꯩꯅꯣꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯂꯩꯔꯤꯕ ꯑꯦꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡꯁꯦ ꯑꯌꯥꯕ ꯄꯤꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯁꯣꯛꯅꯕꯗꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯁꯤꯒꯤ ꯑꯦꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡꯁꯦ ꯑꯌꯥꯕ ꯁꯨꯇꯤ ꯄꯤꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯏꯊꯤꯜꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯪꯒꯗꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯐꯤꯕꯝ ꯂꯩꯕꯅꯣ ꯑꯗꯒꯤ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯄꯤꯄꯜꯅꯗꯤ ꯄꯪꯕꯅꯤꯅ ꯈꯪꯗ꯭ꯔꯦꯀꯣ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯄꯤꯄꯜꯗ ꯈꯪꯍꯟꯕꯁꯤ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯃꯁꯤ ꯁ꯭ꯇꯣꯞ ꯇꯧꯍꯜꯂꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯁꯤ ꯅꯝꯅ ꯉꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯝꯁꯤ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯃꯗꯨ ꯍꯟꯖꯤꯟꯅꯕ ꯄꯣꯂꯤꯁꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯏꯔꯥꯡꯁꯤ ꯂꯣꯏꯒꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ
Good morning, sir. Good morning. Phone tawzarba I salung famdagi huirem Sarchandran ni sir. Hoi, taramna ukjari. Ahanbada sar amadi online guest ku koknona khuramjabaga loina nai kai khumna usari. Kai khumnajari. Ngasigi One India Radio ga tari makha ki paw gi khabar gi headline sing pathokpada yawbi kiba NPCC gi president khutha kibagi matangda Arambai gi mathakta center da wakatlagani haina pathokpi gi paw gi matangda. Sar hujik se Manipur gi yamna khudung thininga oiraba tangkak sida nakal lamaromda akoi administration gi thangda kari tawraga irang si nemthagadagi haina achoba thodang lawgadaba nakal lama aduga nakal loromda irang si kochinya samyada leiriba sing khunga pa haidana Arambai na choba thodang kya lawriba animak irang sida choba thodang lawgadaba matang sida akoi sumba nimit khani tumina leiruraga chu hojiti wathok si chawthorok togi mawongda sen high level high authority da wakatogi matang mo lakri akoi Manipur gi khanbiraga imalaiba ke khanbiraga nakal animakna high authority yawdabide negotiate tawbuna asumba khongthang oigadra akoi irang si loishanabagi matangda wathok somda chatkragadi nakal animakta hena khudung tiningai oigadra aduna akoi high level yawdabida yamna akoi phaminaraga negotiate tawradi irang sida akoi khra animaki pamdaba thongdoksin tholakpadagi asumba khongthang oigadra haibagi matang sida online test ki wakhalon thra thamina no chesta hoi tagachari hojik se koi mai pak pagi mayol am khakta lakpa ya bagi othokpan hansi Arambai na choba thodang am lawra kanda koi Manipur lenga ki lenga pai bade yawbiri ba mitei sing punsin mineraga koi amatoi ba warep lomina kiba center da irang si loisina ban mit tara mangani gi matam thanana bagi wafam mayam phongdok tana koi mayam si khajik harauna ba phongdok pa leina kibani adumapu akoigi irang si mai pakpagi mayol da hek lakpa kanda mafayam da hek chatkiba yabagi mong da nahan si numitu da nuaina daba phibam khara thokhi haibagi matang du dagini maja akoi masel punsin nagadaba matam sida akoi masel si khaibum tanabagi phibam lakpa si masi yargadi hai level ki da yauda bida akoi masel mark sida yasanaba purakpa yaba lambirom da wari sanaraga adom da sinmina sabagi wafam ni waja forgive and forget sigi kano amadi am tajna da kala ye mati mafung of responsibility si kogi honorable minister logo da ne mati responsibility logo wat male ta tena mutu da Rambagi sinau sing da ke ngang sing kogi sung asan khanda udaba ka doba dugi kano amalle rambi ai hoi ja adi kitang sentimental logi ba matang le rambi ai adagi waiwa ta ngang sangang sung kitang sentimental logi guna mara moraga lana khana gi ba ke do yaram bi ai do ya maru ridi kano si congress president si sumna ni wena natraga party magi president wena gi wa natabida is a legislator amani ko legislator magi privilege question me am lei adu me am dugi wang ma da to ba si yate adu madugi aso du matam sana rectify tawna ba hogi bane minimum si honorable cm na kai makara hona ramgadra na kan di kalemiam da buti follow tre ko adu gumba potu tang kano watpra responsibility tang watpra khangna tawre na tawdabra na draga khangau dabra khangi dabra dugi question ma diam chaw na le adu kano su hogi bane me karani si congress president su wat yam tangang gana legi si minister garu ma khongang ma ngai bo ram da si ai na kan dikalle ado hoi aikone sung kanja be wani ko to si people si ampang ne kenta hai pangam de kenta kanja bangam moi ne kalli ba am sika adagi lenga na to bo ko le tayo ne ante sum de ko ado khan ba du da miyana kan ba kan na degi keno degi paring de sumai na haike ba giwani kanung da lenga na to kon ko moi gi ba keno da en pa ba pot man to rom bi ai adu ma de ko ni da ba gi wani sena ko sigum ba si yaning ge to ba da bani aduga kitang yan tana wakan tana ngari ba democratic no magi system ma da lai bani na ni ko bi ma ke aning ba pam ba si le na ba pukalaga madugi keno ma ka kogi citizen mayam ju tong na kan da tarak ko ware haba mayam ge pun ware haba ma ka lai ne ba adugi ware puji matung ni na chat se ko hai ge do bune ada ngasagi dictatorial keno moina amana amabu suppress tong na di punjen ba yaroi
ꯑꯗꯣ ꯁꯤ ꯌꯥꯔꯤꯉꯩ ꯇꯧꯗꯅꯕ ꯍꯣꯠꯅꯕꯤꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯥꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯗꯒꯤ ꯑꯃꯗꯒꯤꯀꯣ ꯑꯗꯒꯤ ꯁꯤ ꯀꯨꯀꯤꯒꯤ ꯄ꯭ꯔꯦꯁꯔ ꯑꯃ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯗ ꯄꯤꯔꯒ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤꯁꯤ ꯁꯨꯞꯆꯜꯂꯛꯏꯅꯦ ꯍꯧꯖꯤꯛ ꯇꯝꯄꯥꯛꯀꯤ ꯀꯩꯅꯣ ꯇꯥꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯨꯒ ꯀꯩꯅꯣ ꯈꯔ ꯇꯥꯔꯤꯕ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯈꯔ ꯇꯥꯔꯤꯕ ꯃꯇꯦꯛ ꯈꯔꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯁꯤ ꯃꯄꯥꯟ ꯂꯥꯜꯂꯒ ꯆꯠꯄ ꯌꯥꯗꯦ ꯁꯤ ꯆꯍꯤ ꯐꯥꯔꯛꯀꯗꯣꯔꯦꯀꯣ ꯏꯚꯟ ꯏꯌꯥꯔ ꯄꯦꯁꯦꯖꯁꯤ ꯐꯥꯎꯕ ꯆꯠꯄꯗ ꯋꯥꯔꯛꯏꯕꯅꯦꯕ ꯀꯩꯒꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯁꯜꯂꯤꯅꯦꯕ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯁꯤ ꯐꯥꯎꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯉꯥꯛꯄꯅ ꯍꯥꯏꯁꯤ ꯈꯨꯟ ꯉꯥꯛꯄꯗꯨꯗꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯥꯔꯁꯤꯡꯅ ꯈꯨꯟ ꯉꯥꯛꯄꯗꯨ ꯃꯅꯤꯄꯨꯔ ꯀꯟꯕ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔ ꯉꯥꯛꯄ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔ ꯀꯟꯒꯗꯣꯔꯤꯁꯤꯗꯤ ꯂꯣꯅ ꯑꯗꯒꯤ ꯂꯩꯉꯥꯛꯅ ꯀꯟꯒꯗꯧꯕꯅꯦꯕ ꯑꯗꯣ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛꯇꯨꯗꯤ ꯌꯥꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯦ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯕꯛꯇꯣ ꯃꯅꯤꯄꯨꯔ ꯉꯥꯛꯄꯒꯤ ꯊꯕꯛꯇꯣ ꯂꯩꯉꯥꯛꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗ꯭ꯔꯦꯕ ꯁꯤ ꯇꯧꯕ ꯂꯩꯉꯥꯛ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯤꯌꯥꯝꯁꯤꯗ ꯑꯝꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇꯪ ꯐꯥꯎꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯨꯟ ꯉꯥꯛꯄꯁꯤꯒ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕꯁꯤꯒ ꯃꯥꯟꯅꯗꯦ ꯈꯨꯟ ꯉꯥꯛꯄꯁꯤꯅ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯀꯟꯕꯗꯨꯅ ꯑꯃꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯊꯕꯛꯇꯨꯗꯤ ꯑꯩꯈꯣই ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯇꯧꯕ ꯌꯥꯗꯦ ꯁꯤ ꯇꯣꯉꯥꯟꯕ ꯑꯔꯥꯝꯕꯥꯏꯅꯁꯨ ꯇꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯈꯛꯇꯅꯤ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯊꯕꯛꯁꯤꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯒꯣꯚꯔꯟꯃꯦꯟꯗ ꯂꯩꯌꯦꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯒ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯒꯅꯅꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯟꯒꯗꯣꯔꯤꯁꯦ ꯃꯅꯤꯄꯨꯔ ꯀꯟꯒꯗꯣꯔꯤꯁꯤꯗꯤ ꯃꯣꯏꯅ ꯀꯟꯒꯗꯕꯅꯦꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯤꯖꯤꯟꯅꯔꯒ ꯀꯟꯒꯗꯧꯅꯦꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁꯤꯖꯤꯟꯅꯔꯒ ꯀꯟꯒꯗꯧꯅꯦꯕ ꯑꯗꯨ ꯀꯟꯅꯕ ꯃꯥꯏꯀꯩꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯁꯤꯟꯗ꯭ꯔꯤꯑꯕ ꯑꯗꯣ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯄꯨꯕ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯔꯦꯛꯇꯤꯐꯥꯏ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔ ꯀꯟꯁꯤꯔꯥ ꯑꯗꯒꯤ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯁꯤꯔꯥ ꯈꯨꯟ ꯉꯥꯛꯄꯗꯨꯁꯨ ꯉꯥꯛꯇ ꯌꯥꯗꯕꯅꯤꯀꯣ ꯑꯗꯨꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨ ꯉꯥꯛꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯁꯤ ꯂꯥꯎꯕꯤꯅꯕ ꯃꯤ ꯂꯩꯔꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯨꯟ ꯉꯥꯛꯅ ꯈꯨꯟ ꯉꯥꯛꯏꯉꯩ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯗꯣ ꯀꯗꯣꯝꯗ ꯐꯨꯗꯣꯛꯀꯗꯒꯦ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯒꯗꯒꯦꯁꯦ ꯑꯁꯤꯁꯨ ꯇꯨꯅ ꯈꯟꯒꯗꯧꯅꯦꯕ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯋꯥꯈꯜꯁꯨ ꯑꯝꯇꯪ ꯈꯟꯕꯤꯌꯣꯕ ꯈꯨꯟ ꯉꯥꯛꯄ ꯈꯛꯇꯪ ꯈꯟꯕꯤꯒꯅꯣꯕ ꯑꯗꯣ ꯈꯨꯟ ꯉꯥꯛꯄꯁꯤꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯑꯃꯨꯛꯀ ꯍꯜꯂꯒ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯑꯣꯖꯥꯅ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯦ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯏ ꯄꯥꯎꯒꯤ ꯊꯧꯔꯝꯅꯤ ꯁꯥꯏ ꯋꯥꯏ ꯇꯦꯞꯁꯤꯛꯇꯒꯤ ꯀꯤꯔꯇꯤꯆꯥ ꯂꯣꯡꯁꯦ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯗꯒꯤ ꯈꯪꯕꯤꯅꯤꯡꯕ ꯋꯥꯐꯝ ꯁꯤꯒꯤ ꯑꯦꯡꯀꯔꯒ ꯒꯦꯁ ꯑꯅꯤꯕꯨ ꯑꯍꯥꯟꯕꯗ ꯂꯧꯆꯔꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯒꯤ ꯋꯤꯄꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯒꯤ ꯃꯃꯤꯡꯅꯦꯅ ꯂꯧꯖꯩꯕ ꯑꯔꯥꯝꯕꯥꯏꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯔꯥꯝꯕꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯔꯥꯖꯤꯕ ꯒꯥꯟꯙꯤꯅ ꯆꯩꯅꯥꯗ ꯕꯩꯖꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯆꯩꯅꯥꯒꯤ ꯕꯩꯖꯤꯡ ꯃ꯭ꯌꯨꯖꯤꯌꯝꯗ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯃꯣꯏ ꯄ꯭ꯔꯤꯖꯥꯕ ꯇꯧ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯃꯇꯝꯗꯨꯒꯤ ꯆꯩꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯔꯥꯖꯤꯕ ꯒꯥꯟꯙꯤꯗ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯣꯏ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠꯂꯥꯏꯅꯤ ꯑꯗꯣ ꯀꯔꯝ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯔꯥꯖꯤꯕ ꯒꯥꯟꯙꯤꯁꯨ ꯉꯥꯎꯅ ꯈꯪꯈꯤꯗꯦꯕ ꯑꯔꯥꯝꯕꯥꯏꯁꯤ ꯀꯔꯤꯅꯣꯁꯤ ꯀꯗꯥꯏꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯄꯥꯔꯠꯇ ꯂꯩꯕ ꯈꯨꯠꯂꯥꯏꯅꯣꯁꯨ ꯃꯥ ꯈꯪꯈꯤꯗꯗꯅ ꯆꯃꯝꯅꯕ ꯑꯃ ꯂꯩꯖꯈꯤꯕ ꯑꯩꯅ ꯊꯦꯡꯅꯖꯈꯤꯕꯗ ꯑꯗꯣ ꯉꯁꯤꯗꯤ ꯑꯔꯥꯝꯕꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯩꯕꯥꯛ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯍꯧꯖꯤꯛ ꯑꯀꯟꯕ ꯐꯣꯔꯁ ꯑꯃ ꯆꯪꯁꯤꯟꯕꯤꯔꯛꯏ ꯑꯗ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤ ꯅꯍꯥꯟꯈꯩ ꯃꯣꯏꯁꯤ ꯕꯣꯜ ꯑꯀꯥꯝꯕꯤꯗꯧꯅ ꯌꯥꯝ ꯆꯥꯎꯅ ꯄꯣꯡ ꯆꯠꯂꯝꯕꯗꯨ ꯑꯔꯥꯝꯕꯥꯏꯒꯤ ꯌꯦꯇꯨꯝ ꯃꯇꯣꯟꯅ ꯈꯤꯇꯪ ꯊꯦꯡꯉꯨꯕꯗ ꯍꯧꯖꯤꯛꯀꯤ ꯁꯨ ꯂꯥꯎꯅ ꯄꯥꯛꯁꯜꯂ ꯂꯩꯈꯤꯕꯗꯧꯅ ꯇꯧꯕ ꯁꯤꯗ ꯑꯩꯅ ꯑꯔꯥꯝꯕꯥꯏꯕꯨ ꯌꯥꯝꯅ ꯊꯃꯣꯏꯗ ꯏꯟꯗꯣꯔꯁ ꯇꯧꯖꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕꯁꯤ ꯂꯥꯛꯈꯤꯕꯒꯤ ꯏꯇꯤꯍꯥꯁꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯡꯅ ꯈꯪꯕ ꯈꯔ ꯋꯥꯠꯄ ꯆꯨꯝꯅꯒꯤ ꯑꯔꯥꯝꯕꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤ ꯊꯣꯛꯂꯛꯄꯗꯧꯅꯗ ꯑꯣꯏꯅ ꯎꯕ
ꯑꯔꯥꯝꯕꯥꯏꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯤꯇꯪ ꯈꯪꯍꯟꯕꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯑꯗꯨꯃꯛꯇꯪꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯥ ꯃꯁꯥꯗꯤ ꯑꯔꯥꯝꯕꯥꯏꯁꯤ ꯔꯥꯖꯤꯕ ꯒꯥꯟꯙꯤꯗꯧꯅ ꯈꯪꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯑꯗꯣ ꯃꯥ ꯃꯁꯥꯃꯛ ꯑꯔꯥꯝꯕꯥꯏꯁꯤ ꯈꯪꯉꯕ ꯖꯥꯠꯂꯥ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯅ ꯉꯁꯤ ꯒꯦꯁꯇ ꯁꯤꯃꯇꯪꯒ ꯀꯣꯏꯁꯟ ꯑꯃ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯩ ꯇꯟꯖꯥ ꯐꯪꯉꯤꯉꯩꯗ ꯑꯃ ꯀꯣꯏꯁꯟ ꯑꯃꯈꯛꯇꯒ ꯇꯦꯟꯅ ꯑꯩ ꯍꯪꯖꯒꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯄꯥꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯩꯇꯩꯁꯤ ꯌꯥꯝꯅ ꯅꯤꯡꯈꯥ ꯇꯝꯕ ꯑꯗꯨꯝꯕ ꯄꯥꯝꯖꯕ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯄꯤꯛꯑꯁꯨ ꯄꯤꯛꯅ ꯑꯗꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯁꯤ ꯒꯔꯚ ꯅꯤꯋꯥꯖꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯦꯛ ꯒꯔꯚ ꯅꯤꯋꯥꯖꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯄꯥꯜꯂꯛꯈꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯎꯗꯕ ꯃꯣꯏꯒꯤ ꯃꯨꯔꯇꯤ ꯁ꯭ꯇꯦꯆꯨ ꯈꯤꯟꯕ ꯌꯥꯕ ꯃꯤꯁꯛ ꯑꯃꯐꯥꯎꯕ ꯅꯤꯡꯁꯤꯡꯉꯥꯏ ꯌꯥꯎꯗꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯍꯌꯦꯡ ꯃꯣꯏꯅ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯃꯨꯔꯇꯤꯒ ꯈꯤꯟꯗꯅ ꯃꯤꯌꯥꯝꯅ ꯂꯥꯠꯄ ꯌꯥꯕ MLA ꯃꯤꯅꯤꯁꯇꯔ ꯑꯃꯠꯇ ꯉꯁꯤꯐꯥꯎ ꯎꯖꯗꯕ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯌꯨꯝ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥꯕ ꯌꯨꯝꯕꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤꯕ ꯖꯇ꯭ꯔꯥꯁꯤ ꯁꯨꯝ ꯆꯥꯔꯛꯑꯒꯗꯤ ꯑꯩꯈꯣই ꯁꯤꯟꯇꯣꯛꯄ ꯃꯊꯧ ꯌꯥꯝ ꯇꯥꯏꯅ ꯈꯟꯖꯩꯑꯕ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯇꯤꯡꯈꯪ ꯑꯃ ꯌꯨꯔꯕꯗꯤ ꯇꯤꯡꯈꯪ ꯑꯃꯅ ꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯌꯥꯝꯅ ꯆꯨꯝꯃꯕ ꯇꯦꯟꯁꯤꯟꯕꯤꯌꯨ ꯋꯥꯐꯝ ꯑꯃꯅꯤ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯃꯅꯦ ꯈꯟꯖꯔꯒ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯖꯇ꯭ꯔꯥꯁꯤ ꯁꯨꯝ ꯆꯥꯔꯕ꯭ꯔꯅ ꯈꯟꯖꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤꯟꯇꯣꯛꯄ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯩ ꯉꯁꯤ ꯒꯦꯁꯇꯒꯤ ꯈꯤꯇꯪ ꯃꯃꯨꯠ ꯇꯥꯅ ꯇꯥꯖꯅꯤꯡ ꯇꯧꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯊꯝꯕꯤꯁꯤ ꯑꯗꯨꯒ ꯑꯣꯖꯥꯗꯩ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯦ ꯇꯣꯛꯄꯤꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯁꯨꯝ ꯆꯥꯕꯒꯤ ꯋꯥꯐꯝꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯅꯤ ꯂꯣꯏꯅꯕ ꯑꯗꯨꯝ ꯃꯔꯤ ꯂꯩꯕꯨꯗꯤ ꯂꯩꯅꯔꯦꯅ ꯂꯧꯁꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯖꯇ꯭ꯔꯥ ꯁꯨꯝ ꯆꯥꯕꯒꯤ ꯋꯥꯐꯝꯁꯤ ꯏꯟꯇꯦꯂꯦꯛ ꯃꯌꯥꯝꯁꯤ ꯍꯥꯏꯕꯒꯤ ꯂꯣꯏ ꯂꯩꯔꯝꯃꯦ ꯀꯣꯂꯔꯅ ꯍꯥꯏꯗꯣꯛꯄꯤꯔꯛꯏꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯕꯅꯦꯅ ꯈꯜꯂꯦ ꯑꯗ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯁꯥꯔꯀꯜꯗꯗꯤ ꯃꯁꯤ ꯍꯧꯖꯤꯛꯁꯤ ꯑꯅꯝꯕ ꯆꯨꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯈꯛ ꯂꯩꯗꯅ ꯍꯥꯏꯕ ꯌꯥꯕꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯅꯈ꯭ꯔꯕꯅꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯕꯨꯗꯤ ꯂꯩꯅꯔꯕꯅꯤꯗ ꯑꯗ ꯁꯄ꯭ꯔꯦꯁꯟ ꯍꯥꯏꯗ꯭ꯔꯥ ꯀꯩꯅꯣ ꯑꯃꯈꯛ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯁꯤ ꯉꯁꯥꯏꯒꯤ ꯁꯨꯝ ꯆꯥꯔꯦ ꯑꯗꯨ ꯆꯨꯝꯃꯕꯅꯦ ꯑꯗꯣ ꯁꯨꯝ ꯆꯥꯔꯀꯥꯟꯗ ꯁꯤꯟꯃꯤꯠ ꯂꯣꯏꯔꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯅꯤꯡꯈꯥꯏꯔꯛꯈꯤꯔꯣꯏꯗ ꯌꯥꯅꯤ ꯑꯗꯨꯝ ꯂꯦꯞꯆꯈꯤꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯃ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯅꯥꯇꯩ ꯆꯥꯗ꯭ꯔꯤꯉꯥꯏꯀꯣ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯁꯤꯜꯂꯒꯦꯒ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯁꯤꯟꯅꯕ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯐꯕ ꯏꯔꯩ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯈꯤꯇꯪ ꯐꯕ ꯑꯃ ꯑꯝꯇ ꯌꯦꯡꯈꯤꯁꯤꯒꯥꯅ ꯍꯥꯏꯕꯒꯨꯝꯕ ꯑꯃ ꯃꯈꯜ ꯃꯈꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯈꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯁꯤ ꯑꯗꯣ ꯍꯣꯏ ꯁꯨꯝ ꯆꯥꯔꯗꯤ ꯗꯣꯛꯇꯔꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯤꯟꯗꯔ ꯅꯟꯒꯅꯤ ꯑꯗꯨꯃ ꯂꯩ ꯑꯗꯣꯝꯗ ꯊꯝꯃꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯁꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯑꯔꯥꯝꯕꯥꯏ ꯈꯨꯠꯂꯥꯏꯒꯤ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯀꯣꯂꯔꯅꯗꯤ ꯊꯝꯕꯤꯔꯝꯃꯦꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯩꯅꯣ ꯊꯣꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯁꯤꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯇꯣꯛꯆꯔꯛꯄꯅꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯣ ꯀꯩꯅꯣꯅ ꯌꯥꯗꯗꯅ ꯐꯤꯕꯝꯅ ꯌꯥꯗꯗꯅ ꯃꯣꯏꯁꯨ ꯑꯍꯦꯟꯕ ꯊꯧꯗꯥꯡ ꯈꯔ ꯈꯨꯟꯅꯥꯏꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨ ꯂꯧꯖꯕꯒꯤ ꯋꯥꯅꯤ ꯑꯗ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯔꯦꯅ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯈꯔ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ MLAꯁꯤꯡ ꯌꯥꯝꯅ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯣꯡꯅ ꯆꯥꯎꯅ ꯂꯩꯔꯝꯕꯗꯣ ꯍꯟꯗꯛꯀꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯑꯔꯥꯝꯕꯥꯏꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯈꯛ ꯂꯩ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏꯒꯤ ꯄꯥꯡꯒꯜꯁꯦ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯁꯨꯝ ꯍꯧꯖꯤꯛꯐꯥꯎꯒꯤꯕꯨꯗꯤ ꯑꯗꯨꯝ ꯑꯆꯨꯝꯕ ꯃꯥꯏꯀꯩ ꯆꯠꯂꯤꯅ ꯂꯧꯏꯀꯣ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯃꯁꯤ ꯊꯩꯔꯒ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯇꯁꯦꯡꯅ ꯂꯨꯆꯤꯡꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯃꯁꯨ ꯃꯣꯏꯅ ꯍꯥꯏꯖꯔꯤꯀꯣ ꯑꯩꯈꯣꯏꯅ ꯈꯔ ꯑꯩꯈꯣꯏꯅ ꯀꯃꯥꯟ ꯑꯦꯟ ꯆꯤꯞ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯨꯁꯨ ꯃꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯈꯔꯅ ꯊꯧꯅꯥ ꯐꯕ ꯀꯩꯅꯣ ꯃꯌꯥꯝ ꯈꯔꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯜꯂꯒ ꯃꯣꯏꯅ ꯐꯥꯎꯖꯔꯛꯄꯗꯨ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯔꯣꯝꯗ ꯂꯩꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯦꯗ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯈꯔ ꯗꯔꯀꯥꯔ ꯂꯩꯀꯣ ꯃꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯇꯥꯡ ꯃꯌꯥꯝꯗꯨꯗꯤ ꯃꯣꯏꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤ ꯀꯝꯗꯧꯔꯤ ꯀꯔꯤꯅ ꯀꯔꯝꯍꯥꯏꯅ ꯁꯤꯜꯂꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛꯁꯨ ꯃꯊꯧ ꯇꯥꯔꯛꯏꯌꯦ
ꯑꯗꯣꯝꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯀꯣꯅꯣꯃꯤꯛ ꯁꯦꯠꯇꯞꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯒꯤ ꯂꯥꯟꯁꯤꯗ ꯃꯣꯏꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯥꯌꯣꯟꯁꯤ ꯀꯗꯣꯝꯗ ꯀꯃꯥꯏꯅ ꯂꯩꯔꯤ ꯑꯗꯒꯤ ꯃꯗꯨ ꯀꯅꯥꯅ ꯁꯦꯝ ꯁꯥꯔꯤ ꯌꯥꯝꯅ ꯂꯥꯟ ꯑꯃ ꯇꯧꯕꯒꯤ ꯃꯆꯥꯛꯁꯤ ꯌꯥꯝ ꯆꯪꯉꯤ ꯃꯣꯏꯗꯤ ꯂꯥꯟꯃꯤ ꯈꯛꯇꯪ ꯑꯣꯏꯔꯤꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒꯤ ꯄꯣꯂꯤꯁꯤ ꯃꯦꯀꯤꯡꯒꯤ ꯀꯔꯤꯒꯤ ꯃꯗꯨꯒꯤ ꯆꯠꯊꯒꯗꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯀꯅꯥꯗꯒꯤ ꯀꯃꯥꯏꯅ ꯃꯇꯦꯡ ꯂꯧꯔꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯑꯃꯁꯨ ꯆꯪꯉꯦ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯔ ꯇꯥꯏꯅꯕꯗ ꯂꯩꯕ ꯈꯨꯟ ꯈꯔ ꯅꯣꯡꯃꯩ ꯀꯥꯞꯅꯔꯨꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯨꯕ ꯑꯗꯨ ꯈꯛꯇꯅꯁꯨ ꯌꯥꯗ꯭ꯔꯤ ꯃꯗꯨꯒꯤ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟꯗꯨ ꯇꯧꯔꯛꯑ ꯃꯇꯨꯡꯗ ꯃꯗꯨ ꯃꯦꯅꯦꯖ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯂꯥꯂꯣꯡ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯗꯒꯤ ꯂꯩꯉꯥꯛꯀꯤ ꯑꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯥꯏꯟꯗꯨꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯀꯃꯥꯏꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯇꯅꯕ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯣꯏ ꯄꯨꯛꯅꯤꯡ ꯍꯟꯗꯅꯕꯒꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯗ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯗ ꯁꯤꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯏꯟꯊꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯕꯥꯛꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯈꯨꯗꯤꯡꯃꯛꯇ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟ ꯈꯔ ꯃꯊꯛꯇ ꯄꯤꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯃꯤꯌꯥꯝꯗ ꯐꯣꯡꯕ ꯅꯠꯇꯕꯅꯤꯅ ꯍꯣꯏ ꯑꯆꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯔꯥꯝꯕꯥꯏꯒꯤꯗꯃꯛꯇ ꯑꯩꯈꯣই ꯏꯆꯜ ꯃꯌꯥꯝ ꯑꯃꯅ ꯂꯝꯕꯤꯗ ꯑꯗꯨꯝ ꯊꯣꯛꯇꯅ ꯗꯣꯅꯦꯁꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯒꯤ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯎꯔꯤꯀꯣ ꯑꯗꯨ ꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯄꯔꯝꯁꯤꯁꯨ ꯂꯧꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯂꯥꯟꯁꯤ ꯈꯥꯏꯅꯔꯒ ꯇꯧꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯂꯥꯟ ꯑꯣꯏꯔꯛꯇꯕꯁꯨ ꯌꯥꯏꯑꯕ ꯀꯩꯅꯣꯝ ꯀꯥꯟꯗ ꯃꯥꯒꯤ ꯔꯤꯁꯣꯔꯁ ꯃꯄꯨꯡ ꯐꯥꯅ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯕ ꯃꯇꯥꯡꯗꯁꯨ ꯂꯩꯔꯤꯕꯀꯣ ꯃꯥꯌꯣꯟ ꯈꯤꯇꯪ ꯌꯥꯝꯃꯦꯅ ꯈꯜꯂꯦ ꯁꯤ ꯃꯥꯌꯣꯟꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅꯕꯨꯗꯤ ꯁꯨꯝ ꯈꯟꯗꯅ ꯈꯟꯖꯔꯒ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯍꯦꯟꯅ ꯈꯪꯕ ꯍꯦꯟꯅ ꯀꯨꯞꯅ ꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯨꯗꯤ ꯂꯩꯗꯅ ꯁꯤꯜꯂꯝꯒꯅꯤꯀꯣ ꯑꯗꯣ ꯍꯣꯏ ꯁꯤꯜꯂꯝꯃꯒꯁꯨ ꯐꯔꯦ ꯑꯗꯣ ꯃꯤꯌꯥꯝꯅꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝ ꯌꯥꯎꯗꯅꯗꯤ ꯌꯥꯔꯣꯏꯗꯧꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯃꯤꯌꯥꯝꯁꯨ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯑꯗꯨꯃꯁꯨ ꯈꯟꯅꯕ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯐꯣꯟ ꯇꯧꯖꯔꯤꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯆꯥꯎꯕ ꯈꯣꯡꯕꯥꯟ ꯇꯥꯕꯅꯤ ꯁꯥꯔ ꯑꯃꯗꯤ ꯒꯦꯁꯄꯨ ꯑꯍꯥꯟꯕ ꯆꯥꯛꯇꯅ ꯎꯖꯔꯤ ꯁꯥꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯣꯔꯦ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯇꯝꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯈꯛ ꯌꯥꯎꯔꯤ ꯁꯤꯗꯩꯁꯤꯗ ꯑꯗ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯃꯁꯤ ꯌꯥꯝꯅ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣꯗꯤ ꯑꯣꯏꯕ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯀꯌꯥꯗ ꯂꯥꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯍꯩ ꯇꯝꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯅꯥ ꯇꯥꯅ ꯇꯝꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯆꯨꯝꯕ ꯑꯗꯩꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯁꯤꯗ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯑꯃꯈꯛ ꯍꯦꯛ ꯃꯈꯣꯏꯅ ꯍꯦꯛ ꯅꯞꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯩꯁꯤꯗ ꯃꯣꯔꯦꯗꯒꯤ ꯏꯁꯇꯦꯠ ꯐꯣꯔꯁ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯈꯥꯁꯤꯗ ꯑꯃꯨꯛ ꯍꯦꯛ ꯌꯥꯎꯔꯛꯏ ꯑꯗꯩ ꯏꯁꯇꯦꯠ ꯐꯣꯔꯁꯅ ꯂꯥꯏꯔꯤꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯏꯁꯇꯦꯠ ꯐꯣꯔꯁꯅ ꯑꯄꯟꯕ ꯄꯤꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯀꯛꯆꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯣꯔꯦꯒꯤ ꯏꯁꯇꯨꯗꯦꯟ ꯀꯨꯀꯤ ꯏꯁꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ ꯃꯁꯤꯁꯤꯗ ꯂꯥꯛꯏꯕ ꯋꯥꯐꯝ ꯃꯣꯏꯅ ꯋꯥ ꯉꯥꯡꯉꯨꯔꯒ ꯃꯈꯣꯏꯅ ꯋꯥꯁꯦ ꯃꯇꯣꯝꯗ ꯀꯛꯅꯕ ꯋꯥꯕꯁꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯏꯁꯇꯦꯠ ꯐꯣꯔꯁꯈꯩꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯌꯦꯠ ꯑꯄꯟꯕ ꯄꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯒꯗꯕꯅꯤ ꯁꯔꯀꯥꯔꯁꯨ ꯇꯥꯟꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏꯒꯤ MLA 10ꯗꯨꯗ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯂꯥꯟ ꯍꯧꯔꯛꯏꯕ ꯀꯥꯡꯕꯨꯗꯨꯗ ꯃꯈꯣꯏꯅ ꯇꯛꯅꯒꯗꯕꯅꯤ ꯑꯗꯣ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯁꯣꯝꯗ ꯒꯣꯔꯃꯦꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯄꯁꯦ ꯃꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯒꯦꯁꯀꯤ ꯃꯣꯠ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯗꯒꯤ ꯀꯣꯂꯔꯅ ꯑꯗꯨꯝ ꯐꯖꯅ ꯑꯦꯛꯁꯄ꯭ꯔꯦꯁꯇꯤ ꯇꯧꯕꯤꯔꯦ ꯑꯗꯨꯅꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯅꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒ ꯏꯪ ꯇꯞꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯨꯒ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇꯨꯒ ꯃꯔꯤꯗꯤ ꯂꯩꯅꯗꯦ ꯑꯗꯣ ꯏꯔꯥꯡꯗꯨꯒꯕꯨꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯗ ꯃꯣꯏꯒꯤ ꯃꯣꯔꯦꯒꯤ ꯀꯩꯅꯣꯁꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯔꯛꯏꯁꯤꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤ ꯂꯩꯕꯗ ꯏꯔꯥꯡ ꯊꯣꯛꯑꯦꯅ ꯕ꯭ꯂꯦꯝ ꯇꯧꯕꯒꯤ ꯃꯑꯣꯡꯅꯦ
ಅದು ಸ್ಟೇಟ್ ಲೈ ಇರಂಗ್ ಏನಾಗ ಬ್ಲೇಮ್ಸ್ ಅದು ಸೊ ತುಮ ಮಸಾ ಮತಂ ಕಕ್ಕರಿ ಪೋರಂ ಕನ್ ಸ್ಟೇಟ್ ಪೋಸ್ಟ್ ಲೈರಗೆ ಇರಂಗ್ ಕೋಪನತೆ ಅಜಿ ಕೌರಿಸಿ ಸ್ಟೇಟ್ ಪೋಸ್ಟ್ ಕಿ ಮಾಯೋಕ್ತಾ ngsaigi kenoma pressure mayam lapoduni irang toini more kaki wanate so shampoo de tori so duni kampo pika so kene de so shampoo bena ke professional gi bedegi kondha gi bedegi taigi kenoske irang do control to bodon le to kiba de sene to ra dinna to ko adigi keno de ne mami gi bane mona haire ke professional le to de ke professional na son grage bi for example se post le to dinna te ko state post makal lama lai to ki ba ne mo de kana aduna state post na sonda ga di irang ko te ai gi keno maka unna bo na ko kan na ai bi ya ta ba adu ko to male mena to re ba to de de kitang keno maka manung ga keno ma pumbal lai ni na adu mo na to na no ko bi wa ni adu anyway angang chingi moi keno to lo hai ba di ne na ta na lai tam lo hai ba da bi dum di chumni madu kami to ga de ge da state post ko ko dun to go ban te lo no da control to ga to ko tam lo no da se control to na bo na ba ta ta ge keno na inda mi sa na nga ka ne na hai gi bu nga ki ga so di ya tam ni ado mo na nga ta ba ado misana nga pa nga mo do ra kana state post pa na nga alo na hai ba post yu hai ra ga di taigi kana do no do dum control to gini adu ga kana do angang sing gi lai lai su ne na ta na tambe ana ko to adu do su lambe no le la ka do ba ma adu gi lambe sing gu da bi to ri kambu sing no u da bra adu ma tang dre kana ta ri kambu sing na ado taigi post ito to sangare nena tana dai ka man lo ai bu khak teng ji wara ga di lagi ko ai bu na ta ba ani ki yan na da di da amma du ka hai bo wara ga di lagi la no do ji na hin ta na control to di nena tana kun da ya ro ko ma du control to na bo hona kai ma du da seram su central post ani ki coordination je pa na tang ne du che coordination lai ta ba ni an bara kari more de su na tang amu lai do he malam gumba adagi kanona pause hai go kanda onero sian na su ko ge kanona central force na ko commando sing kin nga ki ga na to lu yaw yam auto ga kano kara hek matam sadana matam sadana he hai to ro si yaw ri ai ro da wa ka he to ro ko adu ga ko kitang lai han da na ba tin su central force ani mak shi ko ge in ka command na paisal laga lo control to laga mosi coordination kitang sa dena layan bang pagsan kaya kumbaga bias or go officer na traga kino yawa gadi in fact kamangi kino matungin na mo do kano tang jina dum to yawa ne na kale ko wakandani ado mana talaga adagi se kutang mana sampai kali yang pandai ko bias or na ado mo do kano tang jina suko ko brasu sampai pandai kemde tolo kano na order pira ka mo do kemde lo intam jangaraga atau kena singa dum tajil le sini na betul. Pengam yang cangdong nanti dah. Mori dum dah mengap pada parliamentary post kena mana betul le namna dum ya apa. Sesuai betul kain kena kau mengalir dia. Aduh, kau jelas kerja betul le kan, kau jelas kerja sam yang kau mungkin jelas kerja nak kalau kau. Aduh, amak katang sini na betul dum macam bira lain dum control dum ngang bani area dum ni sini dum ngang bani. Sini na dah ini coordination tahu dah begini. ado sigi sima kumpanan kong to video hai bu ni miya na pan kina so mo ji manung ji policy du kang de ko sam strategy ka mane to bu do ba du kang de ko gi di any strategy any policy mo to bio adu ga miya utiro sagi pol do aro do kino do no no da pare ha bo to adu miya utiro adu khatan ni miya na hai du ji mo gi strategy la long ko do ko na ku ti do wa na ta tan ba la long to jo ko atem na matamda ko effect utiro ba ado effect la ka baduna sagi la long ji da ku ti le ne ba miya na ngai ne ba la long ji ra ki miya na ngai ne ba ado effect chum na la ga bi miya na pa me ba kana to patient normal si tu yam tu na pora ga di no ne to ngol la long to jo ta miya na ke so hai ro simba kare le ado kari hai ga do no kalau sih nanti yang pada apa ni am kepilih tu nama wangan gitu beri sini palle tu tahu lor. Sini dia am bawaru pinu ana senteng jai. Mana singgah tu. Takat jadi wajah yang fazana wajana su pakum bibire call lokut cagi hello.
Hello, good morning. Good morning. One thousand eight hundred Sunday Shakespeare. Oi, taram siri. Kai kuna siri on nine Kai zero kuna judges siri. kusi kai kuna siri thar. Ai pau ani katang kachage ojana tentak na pibi ram aham badang sigi tayen makai pau da siyaw giba pau che da siyaw ma le pathor to. Habiyo. Koi ki MLA tara se kari gumba mathau tarabadi design bau to gada tang da hadi lawgadam ne ba ITL ki wafam amma khak ta ba phangjaji hai ta ITL amadi kotu se mo khoi ching yoina di amna CSO jamna kai hain akan ba dina tai di kan de hai long ne long ni matham matang cha na kan ba din lan je le phan ba di moi na ngam ne du moi na ching injan ba dong na phat taw da sum taw wai mo driver sin thau ga da sin thau dra moi tara na thau dra moi na thau mo he amuk su hai ri sigi matang wa pham amatang ga thambi ra khatang ojagi mod ama thambi ma du ani su ba na koi ngarang an gi 75 su ba republic day ngarang gi taw gi ba si koigi kari haini manipur su jamna wala suwana koigi ngamjaba teblo utleba the prime minister Narendra Modi ji yeng bang ngamjal mayamna ji hape ayu yausan gare Narendra Modi ji ko yeng bang ngambajal sini da kaw drip jala dunga si man ki baat ka lai je kari haira ka jana taning bakang bu dile ngone ko manipur gi miyam ji man ki baat ka do taning ga kaya phauram ga do man ye nai gi mot di lojei ba kai no da chi bo da tha ma pan so de center government amadi koi gi manipur gi government double engine ne hai na loi chan bai mami si u phang di ai ta oi moi ani na mela do na sum chana ra lai bai mong je miyam dan uri ba i di mela ne lojei moi gi oina de aduna ma chi gi matang jo jang tang thambi ra ma hai bo pham jing ta hoi tamina si ngai han bagi अहनबगी वाफम सिमदि ngasai कॉलर अमा खगना सु पुखत पिरग ओजान वाफम दि थंबि खरबने दु ओजा थंबि बे आबा दम तेंतकना थंबे आबा वाफम सिक थंबि ओजा होय अदम कितंग रिपीट तौजरबदा होय मगे कनगि कांबु आइकेले की प्रेशर सिदा ngam bagi mong tौजबिदा लेंहसना लबम तो पमागी रिस्पांसिबिलिटी दो हान मंगोन न लखलरा ग दे कोना माइ पाइ एकोना आदि गवर्नमेंट नि को होय ओजा मैतै ना बनते गवर्नमेंट gi mai papani aduga ITLF na ire ba pressure du dana takragana makoina mai papane ne logi do pot le na ay aduma di extent tau sagar mane ngai noi ado kenone ITLF ko to se mogi kenone ona kumayam gi punda keno amakone mogi kalau lo ko ke keno mayam gi ne ba representation yauraga toropani ado togodi keno kudima mogi solidarity amada manipur gi tribal group kudima kogi achungi makha da le ba moina pandaliba kano kudima kilona ba ngalaga tawgen tawru bane adaida ya gi da bor mane kelera ma moja hobo de gi dum legi legre na lawe adna kelera je sonda na hai gi do dum tangkai mu di sola legre bane moji kano di pandam di legi dra bane aduna make ma aduna moji wa go jagra no ada namna ahan bagi question du na ina haje ni ke sagi kenona makoi gi mai papa si ma laudring da ga men gi mai papa ke ba ma lahu ne kumbra ai ba mak aduna ai tam jage ado kenone taka pari pa kambugi moi wakalon makha pole moi gi strategy tong ane rang ne jadi ko ya pun bata ga ko no usa ba duni taka gi kena dian sing ni moi gi strategy tong ale ba moi gi ba ta le ke ga chana to ma aduga kogi kanada teblo se manipur gi teblo se mamang thar ga bula ki mane army gi keno ge matang da ko hoi military gi pe keno sing gi matang da teblo la pa da manipur gi teblo se mamang thar ga la ki jam bai ado ju kai be keno gi irang anayam le re ga su ko gi to wong am du sine ai ba keno ma de mu ki mane mane keno ka kana te delhi ka kana te hoi Chennai gi su ke no ma lai rao gi ke no ma utto gi ma mi ma te ta ki pau ma ka yau ke du su teng nei ko du mai na ada gi tongan ba ma am to ko gi prime minister si jing ba ngam ba ja la na hai to hoi ai na ta ja pau ma ka ase kan pham ma si hoi de ai ke no de na te prime minister si amuka pere to ba ni tu gi nung dang da manipuri jago yam ke yin ke ba pau ga tai tem keno no khang bre ko ado atung ga mi ni yaw wing ni men mo ko dong le ni ngani ko ado keno si ma se tum udi u zan ni ni pus ado ura ga su pujik oina wa ngang dri ba ke do dri ba si di ai ko yam lan na no gun si
ฮันได้ใจสิแต่ทานิ้วที่มันมาถึงสเตเลชันจะว่ามาตาเลยเด้ที่อิเล็กชันที่ทำมาเรื่องอิเล็กชันมันเป็นโอ้ยแต่เมื่อได้ไม่ปัจจัยตัวอิเล็กชันไม่ตาเลยบีเจพีกี่ก่อนเมื่อได้มันเป็นเพียสุสาวสุเมื่อเนี่ยกันแต่ก็ทำได้ไรแต่มันก็คุยอยู่นี่นะเสียงก็โอ้ยนี่นะมากี่เพรสติสงั้นนะบอกคนนั้นกันแต่มาที่ลาลองไม่เรียนจากในซิลีเซ่ไอ้คนนั้นที่อุซัยเป็นยี่ตัวยี่เนี่ยมันกันในซิลีนะไอ้เซ่แต่ตัวยี่มันตัวยี่ประกาศถึงที่นั่นมันชื่ออุบีแต่อุบีแต่ประกาศมันขังเด็กก่อนไอ้คนนั้นที่อุบีว่าไอ้เจ้าเนี่ยตัวนี้ตัวโพสต์electoral politics ni election की strategy में ना कोई नहीं है तुम बड़ा मर कर तुम हाइजरी इशू तुम हाइजरी को अदो सही election की वापस लता नो ने हाय को बा देखे नो में हारे का थेदो तेजी जी तौर से लेपा सब के nomination की तरफ से अदो तुम ने election दो वांगांग रो है ना इन सुखाल ले इनो दा कि ममांग की जमाने वांगांग को कंदा election की केनो से हम काय जो कर लेगा मणिपुर को से ते को काय दिसे opposition की strong force sama विषय तुम लाई बनी ना जो वो force हम का लाई बनी ना जितना है मैंने वांगन संगान जिसों की कांदा parliament दा करी दा देखी national level दा ऐसा तो वो में आम लेगा आज बिंगांग बग दिशों रे तब ने तुमने ने मैंने गांग याद दिसे हम तो जो तो मशीन में गांग वो तो मैं असुर में हम तो लगा रहेगा अभी ना पेनों में ना तेरे का थैजोगा कि केनो तो सुंगा तंबा दुगा मोगी होगा कोई करियाता रे कोई ऐसे ने था काय को ब्रांड तो फॉरेन पॉलिसी की आएगा तो की मरी लेने बस मैं तो सु ताहन दना थन्ना होना बगी टेक्निक समझ सुमन लादू बिती मसा हम याव मनी को अदो मयाम दुना तो बनी अदो सुखंग ए खंग बे ना हादि के दो सुखंग में जोड़ नता केनो को दा मिस मयाम म खंग बता दगी केनोगे नेशनल टीवी की दगी केनोगे एंकर मयाम मना नैना लेबो के दोरेबो मयाम सी इंटेलिजेंस पे मयाम म प्राइम मिनिस्टर दो डायरेक्ट बा होम मिनिस्टर दो डायरेक्ट बा इंटेलिजेंस एजेंसी मयाम लेगी बनेबा अदु मयाम दुना नोमगी पापी दे अदर लोई पीरी बने कनो मयाम कोगी डिपार्टमेंट मयाम से दे लाइबा सरकार की खोंग लेरिबा इंटेलिजेंस डिपार्टमेंट न तबा प्राइम मिनिस्टर का की प्राइम मिनिस्टर दो डायरेक्ट इंफॉर्मेशन पीबा अदुगा येमदा अदगी होम मिनिस्टर की ऑफिस दो डायरेक्ट इंफॉर्मेशन पीबा एजेंसी मयाम लेबा पाव भी खंगदा न ते लोई खंगी पने कोई दिगी वे न खंगम दोने कोन उदो को मयाम मोय उरम दोनेबा अदो ngang tau da di bagi strategi ni electoral politics ni adu ma de ko nem bhat ta men si adu bo na tong ngang ka ni mo na patana phim du sen da ngam kan da ngang ka ni ada mo na ka ba ya bagi possibility le na mo yam taw na ma je ga le ni ne ko ma du kai da na da ma du nga chen na bo hona ra pa ni adu ngai ba ta re ko ji mi yam suแต่ว่าผู้ไอ้คนขังกันนะตั้งนั่งไงแล้วก็ดีอีกก็ตัดจะร้อยที่ตั้งชิงนะขังนั่งไงเจนดูมาที่นี่อันใดนับเป็นตัวนี้ดูว่าลายตัวโพสิการิโนชิมุนนักขังนะไอ้คน politically ที่ตั้งสันติสุขจะมาตั้งใจดูนั่นแต่ก็ดีไอ้คนที่ตรงนี้เป็นน้อยแต่เลยมันนี่พูดดีหิ้งเอานี่มันนี่คงงงใครเดียตรงใกล้ร้อยแต่กี้มันนี่พูดว่าตรงชาวพัฒน์สิงคโปร์กุมภาพันธ์มวยกี่ใหญ่มาดูได้कोई इंडिजिनस पीपल थिंक क्या पता बात होता है कोई इंडिजिनस पीपल थिंक याव को ड्राइव क्वेश्चन दोनी अजून आते हैं मणिपुर सिंगापुर दिवन जी का अदुगा मैते यावदब मणिपुर में लेवगद्रा तंकु यावदब मणिपुर में लेवगद्रा अदुगी वाखलोन दु अदम जसु खितंग मियंग चंगिनो के नै माइना समझल थमते होय थागतरी ओजा हेलो हेलो कॉल तो बिरकलिब कना बिरबनो सर आई तेरपगी थोंगामनबदिनेबा सर होय तराम नोक्सरी हाइबी ओजादगी खंगबिनिंगबा पावगा मरी लेना वाफम औ आमा बक्तदे अकोय सर अनिबु काय खंगबो सबगा लोइना आइना अकोय सादगी खंगबिनिंगबा अमना हाइबियो अकोयगी मीटिंग फादिंग अकोयगी लेता वाथोकता हाइबा अकोयगी अफबनी यंगदा भोट दीजी अफबनी यंगदा भोट दीजिदा हाइबा होय होय अदुगा अइना अखोय सादगी खंजननिबना नसाइगी पार्टी अमना अखोयगी इंडिया जी लेबा की नाई हायना अखोयगी सानजु हाइबीबा अदुगा अखोयगी अइना अखोय सादे खंजनना पार्टी अमगी आइडियोलॉजी जी
ꯅꯩꯅꯁꯤ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯗꯕ ꯑꯗꯨꯒ ꯑꯐꯕ ꯃꯤꯗ ꯍꯥꯏꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯥꯔꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗꯣ ꯑꯗꯨ ꯅꯩꯅꯕꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯁꯥꯔꯗꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯁꯥꯔꯗꯒꯤ ꯇꯥꯖꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯝꯇ ꯈꯪꯖꯒꯦ ꯇꯧꯕꯅꯤꯗ ꯁꯥꯔ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯤ ꯑꯐꯕ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯒꯠꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯈꯛꯇꯪ ꯍꯥꯏꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯇꯤꯗꯨꯒꯤꯁꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯟꯅꯩꯅꯕ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯋꯥꯐꯝꯁꯤ ꯑꯣꯖꯥ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯉꯥꯡꯖꯔꯛꯄ ꯀꯩꯗꯧꯕꯁꯤꯒꯤ ꯀꯩꯅꯣ ꯃꯍꯩ ꯆꯥꯕ ꯍꯧꯔꯦꯅ ꯑꯩꯈꯣꯏ ꯈꯟꯖꯩ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯀꯣꯂꯔꯁꯤ ꯀꯌꯥ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯃꯥꯡꯗꯀꯣ ꯑꯩ ꯀꯣꯂꯔꯕꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯒꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯤ ꯑꯐꯕ ꯍꯥꯏꯁꯤ ꯃꯤ ꯑꯐꯕ ꯈꯟꯕ ꯌꯥꯔꯣꯏ ꯉꯁꯥꯏꯒꯤ ꯚꯣꯠ ꯂꯦꯞꯀꯦꯅ ꯊꯣꯛꯂꯛꯏꯁꯤ ꯂꯥꯕꯣꯟꯒꯨꯝꯕ ꯑꯃꯒ ꯀꯪꯁꯨꯒꯨꯝꯕ ꯑꯃꯒ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯣ ꯀꯅꯥ ꯈꯟꯕꯤꯗꯣꯏꯅꯣ ꯀꯪꯁꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯔꯥꯕꯣꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯨꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨ ꯃꯤꯒꯤ ꯋꯥꯈꯜꯗꯨꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯈꯜꯂꯛꯄ ꯀꯥꯟꯗꯗꯤ ꯔꯥꯕꯣꯟꯒ ꯀꯪꯁꯒꯁꯦ ꯍꯣꯏ ꯔꯥꯕꯣꯟ ꯃꯁꯥꯗꯨ ꯐꯔꯝꯕ ꯌꯥꯏ ꯀꯪꯁ ꯃꯁꯥꯗꯨ ꯐꯔꯝꯕ ꯌꯥꯏ ꯃꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯃꯣꯏꯅ ꯇꯧꯈꯤꯕ ꯑꯦꯇꯤꯆꯨꯠ ꯃꯣꯏꯅ ꯃꯤꯌꯥꯝꯗ ꯄꯣꯠ ꯅꯩꯈꯤꯕ ꯀꯩꯗꯧꯕ ꯃꯌꯥꯝꯗꯨꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯉꯒꯗꯤ ꯑꯅꯤꯗꯨꯗꯤ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯃꯤ ꯐꯔꯒ ꯈꯟꯕꯁꯤ ꯌꯥꯗꯦ ꯃꯣꯏꯒꯤ ꯅꯤꯇꯤꯗꯣ ꯀꯪꯁꯒꯤ ꯅꯤꯇꯤ ꯔꯥꯕꯣꯟꯒꯤ ꯅꯤꯇꯤꯗꯨ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯅꯤꯇꯤꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯗꯒꯤ ꯑꯣꯟꯅ ꯇꯩꯅꯔꯛꯄ ꯔꯥꯝꯒꯤ ꯅꯤꯇꯤ ꯔꯥꯝ ꯔꯥꯏꯖꯒꯤ ꯄꯣꯠꯇꯣ ꯑꯗꯣꯝꯗ ꯂꯥꯛꯄ ꯇꯥꯕ ꯑꯩꯈꯣꯏꯁꯤꯀꯣ ꯔꯥꯝ ꯔꯥꯏꯖ ꯍꯥꯏꯔꯦꯅ ꯇꯧꯁꯟꯅꯕ ꯔꯥꯝ ꯔꯥꯏꯖꯒꯤ ꯋꯥꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯟꯖꯔꯤꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯦꯁꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯑꯃ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕꯒꯤ ꯋꯥ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯔꯥꯖꯅꯤꯇꯤ ꯗꯣꯜꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯀꯗꯣꯝꯗ ꯆꯠꯂꯤ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯂꯣꯁꯣꯐꯤꯗꯣ ꯀꯗꯥꯏꯗꯅꯣ ꯂꯩꯕꯥꯛꯁꯤ ꯃꯣꯏꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯁꯦ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯗꯦꯜꯂꯤꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯏꯔꯒ ꯁꯤꯗꯁꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯏꯍꯟꯒꯗꯧꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯐꯪꯉꯣꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯋꯥꯈꯜꯁꯦ ꯑꯗꯨꯏꯗꯨꯅꯦꯕ ꯑꯆꯧꯕ ꯐꯟꯗꯤꯡ ꯐꯪꯉꯣꯏ ꯄꯩꯁꯥ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯄꯥꯏꯕ ꯄꯥꯔꯇꯤꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯏꯍꯟꯒꯗꯧꯅꯦ ꯍꯥꯏꯕꯒꯤ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯄꯣꯠꯁꯤꯗꯤ ꯑꯗꯣ ꯁꯤꯗꯤ ꯇꯣꯇꯦꯂꯤ ꯂꯥꯟꯕ ꯄꯣꯠꯅꯦꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯥꯒꯤ ꯕꯖꯦꯇꯔꯤ ꯑꯦꯀꯥꯎꯟ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯨꯗꯤ ꯄꯤꯗ ꯌꯥꯄꯣꯟꯇꯦ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯣꯏꯔꯁꯨ ꯄꯥꯔꯇꯤꯅ ꯄꯥꯏꯔꯁꯨ ꯑꯗꯨ ꯄꯤꯗ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯂꯩ ꯑꯗꯨꯒ ꯄꯥꯔꯇꯤ ꯃꯥꯟꯅꯕꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯩꯅꯣꯗ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯄ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯁꯤꯒꯨꯝꯕ ꯑꯍꯦꯟꯕ ꯈꯔ ꯇꯧꯒꯦꯅ ꯇꯧꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯂꯩꯀꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯥꯟꯅꯕ ꯃꯁꯦꯟ ꯑꯣꯏꯔꯒꯗꯤ ꯏꯝꯄꯦꯁꯤꯁ ꯈꯔꯒ ꯄꯤꯅꯩ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯦ ꯑꯩꯈꯣꯏꯗ ꯂꯩꯅꯔꯤꯕ ꯄꯣꯠꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠ ꯂꯥꯛꯏꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯁꯤꯗ ꯅꯤꯌꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯖꯕ ꯉꯝꯃꯒꯗꯤ ꯑꯍꯦꯟꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗꯒꯤ ꯊꯥꯗ꯭ꯔꯁꯨ ꯃꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯀꯩꯅꯣꯔꯣꯝꯗ ꯇꯧꯗ꯭ꯔꯁꯨ ꯇꯣꯉꯥꯟꯕ ꯂꯝꯕꯦꯟ ꯃꯌꯥꯝ ꯑꯃꯗ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯗꯨ ꯂꯧꯕ ꯌꯥꯕꯒꯤ ꯃꯗꯨꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯁꯥꯔꯀꯜꯅ ꯇꯧꯖꯕ ꯌꯥꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯎꯗꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯥꯔꯇꯤ ꯑꯃ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏ ꯑꯆꯧꯕ ꯃꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯕꯁꯦ ꯍꯥꯏꯗꯕꯤꯗ JDU ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯂꯣꯁꯣꯐꯤꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯕ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯀꯥꯟda ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯂꯣꯁꯣꯐꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯥꯡꯕꯨꯒꯤ ꯏꯟꯇꯔꯦꯁꯇ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯆꯝꯒꯤ ꯏꯟꯇꯔꯦꯁꯇ ꯆꯠꯄ꯭ꯔꯥ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯆꯠꯄ꯭ꯔꯥ ꯍꯥꯏꯁꯦ ꯁꯤ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯜꯁꯦ ꯑꯍꯨꯝꯅꯦꯕ ꯂꯩꯗꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯄꯤꯇꯦꯂꯤꯁ ꯁꯣꯁꯥꯏꯇꯤ ꯋꯥꯔꯜꯁꯦ ꯀꯦꯄꯤꯇꯦꯂꯤꯁ ꯁꯣꯁꯥꯏꯇꯤꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯦꯟꯂꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯂꯤꯁ ꯀꯟꯇ꯭ꯔꯤ ꯈꯔ ꯌꯥꯎꯖꯔꯒꯁꯨ ꯀꯦꯄꯤꯇꯦꯂꯤꯁ ꯏꯀꯣꯅꯣꯃꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯤꯕ ꯋꯥꯔꯜꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯕꯔꯦꯂꯥꯏꯖꯦꯁꯟ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟ ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟ ꯑꯅ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗ ꯆꯠꯈꯠꯂꯛꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯑꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯆꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯁꯦ ꯀꯅꯥꯒꯤ ꯏꯟꯇꯔꯦꯁꯇ ꯋꯥꯔꯛ ꯇꯧꯒꯦ ꯍꯥꯏꯁꯤ ꯑꯗꯨꯒꯤ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤꯗꯨꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗꯨ ꯃꯈꯥ ꯄꯣꯜꯂꯦꯕ ꯄꯥꯔꯇꯤꯁꯤ ꯑꯍꯨꯝꯅꯤ ꯂꯩꯗꯣꯔꯤꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯔꯣꯝꯗ ꯄꯨꯂꯞ ꯉꯥꯛꯁꯜꯂꯒ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯋꯥꯔꯛ ꯇꯧꯕ ꯄꯥꯔꯇꯤ ꯃꯈꯜ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯋꯥꯔꯛ ꯇꯧꯕ ꯄꯥꯔꯇꯤ ꯃꯈꯜ ꯈꯔ ꯑꯃ ꯂꯩꯅꯦꯕ ꯑꯅꯤꯃꯛꯁꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯆꯠꯄ ꯍꯥꯏꯗꯤ ꯑꯃꯁꯨ ꯌꯥꯅꯕꯅ ꯆꯠꯄ ꯀꯥꯡꯕꯨ ꯑꯃꯒ ꯂꯩꯅꯦꯕ ꯁꯤꯒꯤ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯇꯥꯝꯗ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯀꯩꯅꯣꯗ ꯄꯨꯈꯠꯅꯔꯤꯁꯦ ꯂꯦꯐꯇꯤꯁ ꯔꯥꯏꯇꯤꯁ ꯁꯦꯟꯇ꯭ꯔꯤꯁ ꯑꯅ ꯑꯍꯨꯝ ꯊꯣꯛꯅ ꯄꯨꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯔꯥꯏꯇꯤꯁ ꯀꯩꯅꯣꯗꯨꯗ ꯆꯠꯄꯅ ꯐꯕ꯭ꯔꯥ
adagi leftist to the sepana pabra centrist to the sepana pabra je aikogi legibe status ki yenga ga aikoi kana left ba ai gedong ne ba adugi political consensus aikoi de legi dong ne ado ma ke de koi chet ke da ge se ado democracy ne loina ba wakhan je manaroi adagi kana da left to sanimba kambu sule rangani right to sanimba kambu sule rangani centrist kambu su wakhalon je ahum loina ba le rangane ba adubu aikogi system sina kari pige da majority nam ka piya ba majority carries minority na khwaidigi ayamba mina yaba maike ju da ko puni chamina ga dong ne ba sigi system ji na ka da ne ba democracy lingi che ayamba mina yaba du da adugi ne ba mission community che kana ne ni yang ga de ke na community che sigi wa kan ji de yang ga vote pina ra ga di ai ko aseng ba sumba mire to khan ngong ga ne ba ai ba di achumba mire karam ba party na thado ke na je sagi capitalist kambugi senjau pai ba kambugi interest le ba party do aduna thado ko mire se adagi senjau pai ba gi wakhalon da le ba miyam bu naman na ba gi ke dong na ba gi kai ba gi adagi te ko na na ke no ma ma masagi pasan lanai langai tan bagi activities ta thawaya wa minga tamak adugi kano la ka de ba irep se di la ka ne ba adu ma mire sing di marak ta kana pa ba lo na di ding sa gi ai ne ma ta panjagi ba sabong ge peng se ge kana ne na pa ge do adugi pot la ka ne ba ada sa gi sentri sama song lep ki misam miyam gi interest le ba kambu sing du di moi de di thoro ka do ri ba mire se pesa pu thopang moy pesa na khole pang moy adu ga taw di mi afa di son gi tholo kane adu di mi afa ba kan jai ba siga adagi sagi party afa ba kan jai ba siga ani si coordinate tong nei ba mari le ne mi afa ba siga ba party na mi afa ba pu tholo ka da gi si su ko kan hoi na tagi left le ba kambu da mi afa ba lon pu thora ni ha ba ju na te ba adu su ko yin ga tu ne adu di mi afa ba ka don de gi hena la kon thop ge ha ba potu ju nei na ra kan da ai ko na lenga che ani ko gi miyam gi interest le ga party ma dum thamba kanda atagi center ga to ne taw na dia du da du di ke no pari ba kambu di hei sing be ma ka pole ka pari ba kambu di hei sing be ma ka pole adu ga di de tang ga hin ne ne sung khal le ga di ko mi ka poni ai ko gi lam gi resource mobilization ma ma to bu yai ko gi lam ji da resource ma ma le je ji mobilize taw no ba gi wa kan je ko ne te rut pa ma tung ho gi ba chei tung tha te yang khai mu che ma se ko ne pin su taw to ra tre ba aikoina khandaraga lakre ba ko gi resource mobilize tolre ado si mobilize ba du di karamba party ne nganga da geda senjau ba gi interest le ba party na resource mobilization su to roe ba moina pa ma to ke chen moina pa ngone ba aiko gi si da ke chen moina pa ngone ba hai di pot le ne ba mi ta ma pa ngone ko pu to ko mi pa moe ba moina ado ga nga sai gi left kambu ko gi miyam gi interest le ba kambu ding gi sarkar la ga di ba ko to ba mi pa ma ka ne ba moina ko to pu na bo hono ka ne ba adu gi poto adu poto pu dona bo na pa di ai gi se de resource mobilization mo ni to ka ne ba si chu ko miyam na khang ga do bu ne ba su ma yam si ko tum ne yeng ga kan da ji ko le na hang bi dai si am pare ai ne su ki tang yam he na hai je ba di na ti ai ne nen to ba ba sang da si de gi na to ngai bu di me am le di platform si ki tang ti he ame na kan na to adu ko gi miyam gi me pang gum ba da gi ke gum ba ko gi ku dong ja ba ja ga da kum he na kum na khan ne ne ba ya ba ja ga sing ora ga di kena ko pobaron me ama su thambi bangam ba da sing ma ma le ni ko adu ga dum khana ne na ba yai adu miyam khana ne na ba di hodi haura si ko na tambi ro ta sigi matung inda sigi wa pham se khana ne na ba hobi ro ai ba apil sing tang ai ta ka chari yam pajana mayek seng no jana thambi re wa pham se le koi khana ne na ba haura si khan ta ba haura si ai ni ma ko lo khat jage hello good morning Good morning, sir. Ani busu tarang seri me ang infan de ge angau ne sir. Habiyo. Sa ngarang gi khamelo ki lan pham ji tu khuthong gi bai mata ang da khuthong na ga lu kan da central force na di state force ani chang hen gere ha ga ma ka yaw hi ma hi de lak ya ning de ko gi khamelo ki bu ro de gi any manipur gi sampaki boundary khuding makta ukilal terrorist na ko gi kuki terrorist jena ko gi mo gi kaino tawri se ko lanban sembal li masi bo ko gi government double engine lai riba ngwa ngasa jo ai gi ba junpi ma khong sum jaba ko jatra sum jaba sine haji gi ba mo na taw go do ba mathau na ta braba ada mo na taw go do mathau ki taw da dagi miya na tawre miya na tawra ko da
ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕꯤꯗꯣꯏꯁꯦ ꯑꯩꯅ ꯐꯥꯎꯖꯔꯛꯄ ꯋꯥꯈꯜꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯅ ꯅꯊꯧ ꯂꯩꯇꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯇꯩ ꯁꯤꯔꯝꯃꯣꯅꯦ ꯉꯔꯥꯡꯒꯤ ꯈꯨꯠꯊꯣꯛꯅꯕꯗꯨꯗ ꯃꯤꯇꯩ ꯁꯣꯏꯀꯣ ꯑꯗꯨꯒ ꯁꯤꯕ ꯅꯥꯕ ꯌꯥꯎꯔꯝꯃꯣ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯖꯔꯤꯕ ꯃꯤꯇꯩ ꯍꯧꯖꯤꯛ ꯁꯤꯕꯒꯤ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯔꯤꯕ ꯃꯔꯝ ꯆꯥꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯁꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯗꯤ ꯁꯤꯔꯁꯨ ꯌꯥꯏꯑꯅ ꯂꯥꯛꯑꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯃꯜ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯣꯏ ꯁꯤꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨ ꯃꯤꯇꯩ ꯑꯃ ꯁꯤꯕꯗꯤ ꯌꯥꯝ ꯃꯃꯜ ꯌꯥꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗ ꯃꯔꯝ ꯆꯥꯗꯅ ꯁꯤꯔꯕꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯑꯗ ꯀꯔꯤꯒꯨꯝꯕ ꯁꯤꯔꯝꯃꯒꯅ ꯗꯕꯜ ꯏꯟꯖꯤꯟꯗꯅ ꯍꯥꯏꯗꯤ ꯅꯊꯧ ꯂꯩꯇꯅ ꯅꯣꯏꯅ ꯀꯩꯗꯧꯕꯩ ꯀꯥꯈꯠꯂ ꯀꯥꯞꯄꯤꯔꯨꯔꯤꯅꯣ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯑꯍꯥꯎꯕꯅ ꯃꯣꯏꯅ ꯆꯥꯔ ꯂꯩꯔꯦ ꯑꯗꯒꯤ ꯉꯔꯥꯡ ꯌꯦꯡꯉꯨ ꯀꯨꯝꯃꯛꯄ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯦꯡꯅꯩꯗꯣ ꯂꯥꯟ ꯀꯥꯞꯄꯨꯕ ꯀꯥꯡꯕꯨ ꯑꯦꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏꯁꯦ ꯆꯥꯅꯤꯡꯉꯥꯏꯗ ꯀꯣꯕꯤ ꯑꯄꯠ ꯑꯁꯥ ꯈꯔ ꯆꯥꯔꯒ ꯂꯩꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯈꯥꯏꯕ ꯂꯥꯛꯀꯅꯤ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯈꯥꯏ ꯂꯥꯛꯀꯅꯤ ꯀꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯃꯄꯥꯟ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯦꯡꯅꯖꯈꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯁꯨꯝ ꯌꯦꯡꯉꯦꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯗꯤꯃꯥꯟ 3 ꯈꯛꯁꯨ ꯄꯨꯈꯠꯈꯤꯗꯅ ꯇꯥꯡ 24ꯒꯤ ꯑꯗꯨ ꯗꯤꯃꯥꯟ 3ꯗꯨꯁꯨ ꯆꯍꯤ 1-2 ꯆꯪꯕ ꯌꯥꯏ ꯑꯗꯨ ꯁꯨꯝ ꯉꯥꯏ ꯂꯩꯈꯤꯗꯣꯔꯤꯕ꯭ꯔꯥ ꯁꯤ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯏꯟꯖꯤꯟꯅꯦ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯉꯁꯥꯏꯒꯤ ꯖꯇ꯭ꯔꯥ ꯁꯨꯝ ꯆꯥꯕꯁꯦ ꯃꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯛꯏꯁꯦ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯈꯖꯤꯛꯇꯪ ꯌꯦꯠꯁꯅ ꯁꯨꯝ ꯊꯝꯕꯤꯔꯝꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯃꯣꯏꯁꯦ ꯄꯥꯜꯂꯤꯕ ꯒꯣꯔꯃꯦꯟꯁꯦ ꯌꯥꯝ ꯄꯦꯟꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯪ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯀꯣꯂꯔꯅ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯂꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯀꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯨ ꯀꯤꯗ ꯂꯩꯔꯤꯕꯅꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯌꯥꯗ꯭ꯔꯤꯅꯦ ꯀꯤꯕ ꯍꯥꯏꯁꯦ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯀꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯁꯦ ꯑꯃꯨꯛ ꯄꯨꯟꯅ ꯃꯌꯥꯝꯒꯤ ꯈꯔ ꯐꯥꯎꯅꯔꯤꯁꯤ ꯐꯥꯎꯅ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯒꯁꯨ ꯂꯥꯛꯇꯣꯏꯅꯤꯀꯣ ꯀꯤꯕꯁꯤꯗ ꯃꯈꯜ ꯃꯌꯥꯝ ꯌꯥꯝꯃꯦ ꯄꯥꯔꯁꯣꯅꯦꯜꯗꯨ ꯈꯛꯀꯤ ꯋꯥ ꯅꯠꯇꯅ ꯑꯗꯨꯝꯕꯁꯨ ꯂꯩꯌꯦ ꯑꯗꯣ ꯆꯨꯝꯃꯦ ꯑꯗꯨꯝ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯍꯤꯌꯣ ꯍꯣꯅ ꯑꯗꯨꯝ ꯎꯅꯔꯤꯕ ꯉꯥꯛꯇꯅꯤ ꯉꯁꯥꯏꯒꯤ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯂꯩꯉꯥꯛꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯒꯗꯧꯕꯅꯤ ꯉꯁꯥꯏꯒꯤ ꯁꯣꯏ ꯇꯧꯅꯕꯗꯨ ꯈꯪꯅ ꯌꯥꯗ꯭ꯔꯤꯌꯦ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯗ꯭ꯔꯤꯌꯦ ꯁꯣꯏ ꯇꯧꯈꯤꯕꯗꯨꯗꯤ ꯁꯨꯝ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯨꯝ ꯁꯣꯏ ꯇꯧꯈꯤꯕꯅꯦ ꯍꯥꯏꯔꯒꯁꯨ ꯂꯩꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯑꯃ ꯂꯩꯔꯤ ꯐꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯗ꯭ꯔꯤ ꯃꯁꯤꯒꯤ ꯋꯥꯔꯦꯞꯁꯤꯃꯛ ꯌꯥꯝ ꯊꯨꯅ ꯅꯨꯃꯤꯠ 15ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯁꯟ ꯑꯃ ꯀꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯥꯔꯦꯞ ꯑꯣꯏꯅ ꯍꯦꯛ ꯂꯧꯔꯕ ꯅꯍꯥꯟꯒꯤ 3 ꯋꯥꯔꯦꯞ 3 ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯛꯀꯥ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯂꯣꯟꯗꯤ ꯂꯣꯟꯌꯥꯟ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯗꯅ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯤ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇ ꯂꯥꯛꯑꯦ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯗꯤ ꯆꯪꯁꯤꯜꯂꯨ ꯌꯥꯗ꯭ꯔꯤꯌꯦ ꯑꯗꯣ ꯆꯪꯁꯤꯟꯅꯕꯁꯨ ꯃꯤꯌꯥꯝꯁꯤꯅ ꯄ꯭ꯔꯦꯁꯔ ꯇꯧꯕꯤꯗꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯥꯔꯦꯞ ꯑꯣꯏꯅ ꯍꯦꯛ ꯂꯧꯕꯅ ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯁꯦꯀꯣ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯅꯣ ꯑꯗꯨꯁꯨ ꯈꯪꯗꯦ ꯍꯣꯏ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯇꯧꯕꯗꯤ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯒꯗꯤ ꯆꯨꯝꯒꯗꯧꯕꯅꯤ ꯑꯗ ꯉꯁꯥꯏꯒꯤ ꯃꯤꯌꯥꯟ ꯃꯤꯄꯨꯟꯒꯤ ꯀꯔꯤꯒꯤ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯗꯤ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎ ꯀꯩꯗꯧꯒꯦ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯁꯦꯟꯇꯔꯅ ꯂꯧꯊꯣꯛꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯃꯤꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯃꯨꯛꯇꯪ ꯇꯧꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯀꯣ ꯍꯣꯏ ꯇꯥꯖꯔꯤ ꯑꯣꯖꯥ ꯉꯥꯌꯣꯛ ꯆꯐꯨꯁꯤ ꯆꯨꯝꯅꯒꯤ ꯉꯥꯌꯣꯛ ꯆꯐꯨ ꯃꯆꯤꯟ ꯂꯥꯎꯕꯒ ꯅꯠꯇ꯭ꯔꯦ ꯁꯅꯥꯕꯨꯟꯒꯦꯀꯣ ꯁꯅꯥꯕꯨꯟ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯄꯥꯏꯊꯣꯛꯐꯝꯁꯤ ꯌꯥꯝ ꯊꯨꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯐꯤꯕꯥꯟꯁꯤ ꯊꯨꯡꯅ ꯑꯝꯇ ꯃꯤꯌꯥꯝꯁꯤ ꯆꯠꯄ ꯑꯝꯇ ꯉꯝꯍꯟꯁꯦ ꯆꯤꯡꯗꯒꯤꯁꯨ ꯑꯗꯨꯝ ꯀꯨꯝꯃꯛꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯝꯄꯥꯛꯇꯒꯤꯁꯨ ꯑꯗꯨꯝ ꯆꯠꯁꯅꯨ ꯑꯗꯨꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗꯣ ꯑꯝꯇ ꯉꯝꯍꯟꯁꯦ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯀꯗꯣꯔꯤꯁꯦ ꯁꯣꯂꯨꯁꯟ ꯂꯥꯛꯀꯗꯣꯔꯤꯁꯦ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯥꯟ लेपोदी कमाई यारदगे नगे कनोदा सिरने कंगबा उकाबी जिके ngayo chapkuda lebedu ahoba mapabi yenga songthorei ko adu su koi khanggadowne songthokte yaroi songthorakani sum layu ya ponte adi manungduda oxygen wala kaneba masinja wala kaneba adu mayamdo kayam kuina koi minister ga leidori no sum tawni na hagati adudi aikuchi karine no uri jano yare sti yoragadi machindo thoram khumjalo aduga dum maraina noi sijograni adu banda laadi dudu bera kani adugi kenodu ngasagi kari aitare sigi wakalon ji phauba people marak sida loina ba phaubi drasu rajamin amtina
มังบายหรือที่สาวไปสิงห์บอกว่าเด็กสิ่งว่าเขาเล่นที่เขาบิดเรื่องสู้เขาเป็นอารมณ์ขนาดที่ทุกเลยนะไงจะพูดมันจะคุยสมัยยารู้สิสิ่งกันว่าสิงั้นนักขังเป็นอารมณ์ขนาดที่ทุกเสียเลยบ้างสิแต่มวยจริงสิ่งกันว่าสิไอ้คนมังงันกุมเจ็บมวยกินเทเรสคนมังงันกุมเจ็บมวยเนี่ยต้องจะเรียกว่าโพสิเดมีอันที่มาติ้งตั้งฟังเจ็บมีอันเดียวตุ้มไม่กันว่าตัวเราตุ้มเลยเรียบไอ้คนสิโซโรนบ้าตุ้มพังงี้แต่กี่สานแบบสินค้าขาดเลยอีน่ะตุ้มเงาจะพูดมันนุ่งจิตาตุ้มเลยนิ่งบกี้กันว่ามันจะเลยทุกข์เรียบคนสิಅದು ಸಿನ್ನತ್ತೇವ ಐಕೋನ ಹಿಂಗೋರಿಬ ಪುಂಚಿಜಿ ಸಿಗಿ ಪುಂಚಿಜಿ ನತ್ತೇವ ಫ್ರೀಡಮ್ ನಿಂಗ್ ಖಾತಂಬ ನಹೈಸೆ ನಗಾಗಿ ಫ್ರೀಡಮ್ ಫ್ರಮ್ ನೆಸೆಸಿಟೀಸ್ ನತ್ರಗ ಫ್ರೀಡಮ್ ಆಫ್ ನೆಸೆಸಿಟೀಸ್ ನ ಹಾಯವ ಹಿಂಗ್ಬದುದ ಕುನಾಯ್ದು ಹಿಂಗ್ಬದ ದರಕಾರ ಲೈರಿಬ ಮಚಾಂಗ್ ಮಯಾಮ್ದೋ ಮದು ಲೋಯ್ನಬ ಮತಿಕ್ ಚಾನ ಫಂಗ್ಬದುಗುನೆಬ ಫ್ರೀಡಮ್ ಹಾಯ್ದುಸೆ ಅಖೋಗಿ ನಂಗ್ ಹಿಂಜರುರೋ ಥಾದೋ ಓಯ್ನ ಅಖೋಗಿ ಕನೋದ ಥಾದೋ ಖುದು ನತ್ತೇವ ಅದು ಫ್ರೀಡಮ್ ಕೌದೇವ ಕಥೆನ್ಸನ್ ಬಜಾರ್ದ ಥಾದೋ ಫ್ರೀಡಮ್ ಕೌದೇವ मागी नेसेसिटीज में आंदो लोइना फंगन बदुनेबा फ्रीडम में हाइदोरिसे फ्रीडम की मीनिंग से तोंगान बमा लेइदियेबा मैं आम उरी बसिना तवा तोपा मका लेइदियेबा फ्रीडम की मीनिंग का नेसेसिटीज में आम लोइना प्रोवाइड तोना बोना बांका अदु आइकोइदा लेइद्रियेबा जिसे अदुगी नेसेसिटीज सिंगो कोइना केमफोबा फंगबा ngamद्रियेबा अदगी हिंगबा ना हाइजे लाइफ के हिंगबा ना जिदा केनोम खक संगेबा इसेंस नम खक संगेबा महाव थोंने हिंगबा नम खक संगेबा मरेम हाव याम हिंगबा अदो नंग हिंगी को ना दुम हिंगलगा थंबदो अदु नतेबा कोना हिंगबा ना हाइसे अदो कुनाय मा हिंगबा जे मागी इसेंस यावद्रदि कुनाय बे हिंगबा आत थोक्तेबा अदो इसेंस मागी महाव बरे महाव म पीगदबनेबा हिंगबा सिदा हिंगबल तंग मचा मयाम जि लोइना बकनो फंगदबनेबा अदु सि मयाम जि वाखन जे कोइ दे इफाव हावद्रियेबा कोगी कनो सिदा मिसम मयाम दजु मसिगि वाखनोन सि ले सबदंग तवेबा लोइना म लेति दि हाइजरो को अरेबा कांबो तुम यारोंगनि अदो इनकमन मास कोइना सुमियं कान दजु उरिसे तंगा क पिमु उरगे पंगरिबा अदगी क्वा मतब म पैखलगा दुने स पंगरिबा अदगी केनोमा हायरागदि तगे लपा चंगा फंगनेना हायरागदि एमएलए मंत्री गी युम ngaपदा एत थवा यावरिबा सिगी केनोमा याम म लेरिसे कोइ सिदे इफेक्ट याम तोना उरिसे कि सिगी वाखलोन सि यावदबगिने न लवेबा अदो ngsaगे चंगा च पीएमा ai कुत पाबा दुति nga लेरगे सटकिनेबा अदो चंगा दुगी दरकार लेबा चंगा दुना फंगबा याबा अखोगी पुंसिगी हिंगनबगी मरे महाव इसेंस तो फंगौब्रा अदगी फ्रीडम की नेसेसिटीज तो फंगौब्रा नाय जे सि खंथदियबा अखोना करमायना चंगा द सेटकी के जे अखोय द ज्ञान दावरोयबा दुम सेटकिनेबा अखोय द पिरम द चंगा तो कनानो द लगा दुम सेटकिनेबा अदो सिनी अखोयना जिका मुन्ना खंदगा दब पोसे अदो कोलने ने यामना मरे चिमना थंबिग्रे अखोयना क्रेस सप्लीमेंट तो जब तकनी याम वाखन ता जेने कोने हे आइजरी सी करमायना तादों लोइना कंकान हंगिरे को सियावे अदु कियावना लोय हाइबियोना अदु तो कॉन्फिडेंस अदु लोइना हाइबगी मफम दि लेत्रे अदु मियाम खनने ने बाहुसी अखोइना वाखन ताबिरोसी वाखन तारगेने खला कांत करमायना तादों नो दुदि खुल लेकायदा मची मची दे खन्ना बाहुसी अदु गाय को खन्ना तासलक्षी अदु मियाम पुन्ना मदुगी खन्ना बा मयाम दुना वाखन तानबगी मता को पिरकनी अदुगी वाखन दो तारा कांदा अखोइ हेन नुगाय तो कुनाय मा अखोइ लिंग ngangani ane main subject thagchari oja yam phajana oja na thambiri call lukhachage hello good morning sir good morning call to birakle bakana obirabano ai ranjit khongmana to merakagni sir oi taramno uksari haibiu aina thambani si ai ko ji khunai si wakhalon si amatta manadabadi mami amma adum tai ai ko ji mani ai ko khunai kangai park sa ngarang si republic day celebration da mahiroi mayam thang yagum si an haina thi aduga dili dadi ko ji nupi maya ama mandila padina ga boy saraga sakhi madu amagom dadi phai ai ko ji lamji ki culture utani madunna mak oiraga su madu makti ai ko ji order biam ji kari ga tabdabadong na tawbadi na ko ji tawhanjani de haje badi maram di ai ko ji wari badi kali uthoko phai haje bani ko adu pasina masu ware adu ga aina aroi bada a question ani ratang samjede sa guest sa dadi ai ko ji politics haje sibu hunna pasira criticize tawna pasira ani su bada ai ko ji EVM electronic voting machine di thazana rakte maram di
ꯃꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯝꯄꯜꯁꯔꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯒꯨꯝꯕ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯅꯕ ꯍꯪꯅꯕꯗꯨꯗ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ EVM ꯃꯦꯆꯤꯟꯁꯤ ꯍꯧꯖꯤꯟꯅꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩ 100%ꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔꯒꯤ ꯃꯣꯠ ꯑꯃꯇꯪ ꯃꯤꯌꯥꯝꯗ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯀꯣꯏꯁꯟꯁꯤ ꯀꯣꯂꯔꯒꯤ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯐꯖꯩ ꯈꯤꯇꯪ ꯃꯇꯝ ꯂꯧꯖ ꯇꯥꯔꯦ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯍꯥꯟꯕꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯌꯥꯎꯔꯨꯕꯗꯨꯗꯤ ꯑꯩ ꯀꯩꯅꯣꯗ ꯌꯥꯎꯔꯨꯕꯁꯤꯡꯗꯨꯒꯤ ꯃꯤꯁꯟꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯀꯩꯅꯣꯐꯥꯎ ꯅꯠꯇꯦ ꯌꯥꯎꯔꯨꯕ ꯄꯥꯝꯕꯩ ꯋꯥꯁꯨ ꯅꯠꯇꯦ ꯁꯦꯟꯇꯦꯟꯁ ꯑꯝꯇꯪ ꯁꯦꯡꯗꯣꯛꯆꯔꯝꯒꯦ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯁꯣꯝꯗ ꯏꯔꯥꯡꯁꯦ ꯀꯟꯈꯠꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯔꯦꯞ ꯃꯌꯥꯝꯁꯤ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯤꯗꯤ ꯊꯥ ꯑꯃ ꯃꯈꯥꯏ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯥꯗ ꯆꯠꯂꯒ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯋꯦ ꯑꯗꯨꯅ ꯉꯁꯥꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯤ ꯀꯥꯡꯕꯨꯗꯨ ꯌꯥꯝ ꯉꯟꯅ ꯀꯩꯅꯣꯗ ꯆꯠꯂꯝꯃꯅꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯥꯗ ꯌꯧꯔꯝꯃꯅꯤ ꯁꯤꯒꯤ ꯏꯔꯥꯡ ꯀꯩꯅꯣꯁꯤ ꯌꯥꯝ ꯀꯟꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯤꯇꯪ ꯏꯪꯅ ꯆꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯣꯏꯁꯦ ꯑꯥꯗ ꯌꯧꯈ꯭ꯔꯕ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯆꯠꯅꯔꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯃꯈꯥꯏꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯑꯥꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯂꯩ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯌꯥꯎꯒꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯏꯟꯀꯟꯚꯤꯅꯦꯟꯁꯇꯣ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯑꯥꯗ ꯂꯩꯁꯟꯈ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯗ ꯌꯥꯗꯗꯅ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯆꯠꯂꯒ ꯌꯥꯎꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯔꯒꯨꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯝꯇꯪ ꯑꯩ ꯑꯍꯥꯟꯕꯗ ꯃꯣꯏꯒꯤ ꯃꯤꯆꯪꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯀꯩꯅꯣꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯃ ꯊꯝꯖꯔꯝꯒꯦ ꯑꯗꯒꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤ ꯍꯨꯟꯅꯕ ꯍꯥꯏꯕꯗꯨꯔꯣ ꯍꯣꯏ ꯍꯨꯟꯅꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝꯗꯨꯗꯤ ꯇꯧꯒꯗꯕꯅꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯌꯥꯎꯗꯕ ꯄꯣꯂꯤꯇꯤꯛꯁꯇꯨ ꯀꯩꯅꯣ ꯅꯠꯇꯦ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇꯦ ꯄꯣꯂꯤꯇꯤꯛꯁꯗꯤ ꯍꯥꯏꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁꯤꯁꯇꯦꯝꯗꯗꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤꯅ ꯃꯔꯨꯑꯣꯏꯕ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤꯗ ꯑꯣꯟꯂꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯈꯛ ꯆꯠꯄ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯦꯟ ꯁꯦꯜꯐ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯅ ꯆꯠꯄ ꯀꯥꯡꯕꯨ ꯑꯃ ꯑꯅꯤ ꯁꯨꯏ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯈꯛ ꯇꯧꯅꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯗꯤꯛꯇꯦꯇꯣꯔꯤꯌꯦꯜ ꯀꯩꯅꯣꯔꯣꯝꯗ ꯆꯠꯈꯤꯕ ꯒ꯭ꯔꯨꯞ ꯈꯔꯁꯨ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣ ꯈꯔꯁꯨ ꯂꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯁꯨ ꯂꯩ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯦꯟ ꯁꯦꯜꯐ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯅ ꯃꯤ ꯑꯃꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯃꯤ ꯑꯃꯒꯤ ꯑꯔꯥꯟꯍꯧꯋꯤ ꯑꯩꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯒꯤ ꯀꯔꯤ ꯇꯧꯈꯤꯒꯦꯁꯤꯁꯨ ꯍꯥꯏꯒꯗꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯂꯩꯕ ꯀꯩꯅꯣ ꯑꯃꯁꯨ ꯂꯩ ꯄꯥꯔꯇꯤꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯁꯤꯗꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯈꯛ ꯂꯩ ꯑꯗꯨꯒ ꯍꯨꯟꯅꯕ ꯍꯥꯏꯁꯤꯅ ꯀꯩꯅꯣꯅꯤ ꯍꯨꯟꯅꯕꯁꯤꯒ ꯀ꯭ꯔꯤꯇꯤꯁꯤꯖꯝꯒꯁꯤ ꯃꯥꯟꯅꯅ ꯂꯧꯒꯗ꯭ꯔꯥ ꯂꯧꯔꯣꯏꯗ꯭ꯔꯥ ꯍꯨꯟꯅꯕ ꯍꯥꯏꯁꯤꯅ ꯈꯤꯇꯪ ꯅꯦꯒꯦꯇꯤꯞ ꯁꯦꯟꯁꯇ ꯆꯠꯄ ꯃꯥꯜꯂꯦ ꯐꯠꯇꯕ ꯈꯛꯇꯪ ꯊꯤꯔꯒ ꯇꯧꯅꯕ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯁꯤꯗꯗꯤ ꯑꯐꯕꯔꯣꯝꯗ ꯂꯥꯛꯅꯕ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯄꯤꯕ ꯀꯩꯅꯣ ꯃꯣꯏꯅ ꯂꯧꯅꯕ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯨ ꯈꯛ ꯂꯩꯕ꯭ꯔꯥ ꯍꯨꯟꯅꯕꯒ ꯀ꯭ꯔꯤꯇꯤꯁꯤꯖꯝꯒꯁꯤ ꯀꯔꯤꯗ ꯈꯦꯠꯅꯩꯅꯣ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯗꯤꯐꯥꯏꯟ ꯇꯧꯕꯁꯦ ꯑꯩ ꯍꯩꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤ ꯑꯗꯣ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯄꯣꯖꯤꯇꯤꯚ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯣꯔ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏ ꯃꯗꯨ ꯇꯧꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯗු ꯂꯧꯕ ꯌꯥꯅꯒꯗꯕꯅꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯤꯔꯛꯄꯁꯦ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯃꯗꯨ ꯑꯦꯛꯁꯦꯞ ꯇꯧꯅꯒꯗꯕꯅꯦꯕ सरकार की मायोक्तसु क्रिटिसिजम पिरक्पचे सरकार ने एक्सेप्ट तौगदबने अदुगा मखोगी पॉलिसी प्रोग्राम लाइव क्रिटिसिजम दगी मचाकु मधु तगी यवनब होनगदबनेबा अदुगा असेंग डेमोक्रेसी असेंग कनोसी लाकदौने तगी डेमोक्रेसी लेंगा से लाकदौने अदु तौद्रगदी क्रिटिसिजम पीबे यादब लेंगा होरदी इट इज नॉट डेमोक्रेटिक गवर्नमेंट अदु होबदगी डिफाइन तौब यागने सिमा अखोय ज्ञान तामिन ताई अदो कनो खरदी लुसिंग खरदी क्रिटिसिजम अदुम फजन लोबा लुसिंग मयाम अखोय अदुम उगी ममांग दको अदुगा क्रिटिसिजम सुया यादबसु सुम उब यावसलई जिक्स अदुम लेचलईबा अदो सिदि सुमदे क्रिटिसिजम याद्रगदी इट इज नॉट डेमोक्रेसी डेमोक्रेसी रोदेने डिक्टेटोरियल दा लाखदोनी डेमोक्रेसी ने हाजिलगा डिक्टेटरशिप चलारकदोनी अदुगी कोथोंचाबा मयाम दो पाइसलकांदा ओवा मयाम दो पाइसलकांदा अदो सिफते अदु चखरगदी अखोई कनोसी मियामगी चखतगी मायोनसी मायोन अमदो होंगा चकिनी डिक्टेटरशिप लागादिको चखतपंगमोय अदुमा आई तमजगे अदुगा ईवीएम मेचिंगी मतांग सिददी आइना ममांगदसु अमतंगदी पंजगरबरा होय थंबिगरा ईवीएम से इलेक्ट्रॉनिक मेचिन इलेक्ट्रॉनिक केजेनी मंगंदा मेमोरी कनो मक यावरी मेमोरी सिगों को यावरी को अदुगी मेमोरी दु हाइदबिदा ईवीएम की मेमोरी दु हाइदबिदा आइना एग्जांपल हम खपिजेगे अखोगी सिजनरीबा कनोसिंगसिदा असम एग्जांपल निको आई कनोने कंप्यूटर साइंटिस्ट नते अदुबु मयामना कमन नोयबा पोतने ना हाइजेदोरिसे
ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡ ꯗꯦꯁꯛꯇꯣꯞꯁꯤꯡ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯤꯗ ꯑꯦꯟꯇꯤꯚꯥꯏꯔꯁ ꯍꯥꯏꯕ ꯑꯃꯈꯛ ꯍꯥꯞꯄꯦ ꯃꯁꯤ ꯀꯩꯅꯣꯗ CD-ROM ꯐꯣꯔꯃꯦꯠꯇ ꯑꯗꯨꯝ ꯐꯪꯉꯤ ꯀꯝꯄꯦꯅꯤꯁꯤꯡꯅ ꯌꯣꯜꯂꯤ ꯑꯦꯟꯇꯤꯚꯥꯏꯔꯁꯁꯤ ꯌꯣꯜꯂꯤꯀꯣ ꯑꯗꯣ ꯑꯦꯟꯇꯤꯚꯥꯏꯔꯁꯁꯤ ꯃꯃꯜ ꯈꯦꯠꯅꯩ ꯊꯥ 3ꯒꯤ ꯁꯤꯖꯤꯟꯅꯕ ꯊꯥ 6ꯒꯤ ꯁꯤꯖꯤꯟꯅꯕ ꯆꯍꯤ ꯑꯃ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ 2ꯔꯛ ꯁꯤꯖꯤꯟꯅꯕ 3ꯔꯛ ꯁꯤꯖꯤꯟꯅꯕ ꯀꯥꯏꯅ ꯂꯩ ꯂꯦꯞꯇꯣꯞ 3 ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯩꯅꯣꯗ ꯐꯣꯔꯃꯦꯠꯇꯨ ꯌꯣꯜꯂꯛꯏꯅꯤ CD ꯐꯣꯔꯃꯦꯠ ꯑꯣꯏꯅ ꯂꯥꯛꯇꯣꯏꯅꯤꯀꯣ ꯃꯣꯏꯒ ꯁꯝꯅꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯗꯤꯛꯁ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯗꯤꯛꯁꯇꯨꯗ ꯍꯥꯞꯄꯛꯏꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯀꯩ ꯃꯌꯥꯝꯁꯤ ꯗꯤꯛꯁꯇꯨꯗ ꯏꯔꯒ ꯍꯥꯞꯄꯛꯑꯕꯅꯤ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯗ ꯍꯥꯞꯆꯤꯟꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯥ 3ꯒꯤ ꯁꯤꯖꯤꯟꯅꯗꯧꯅꯦꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯩꯒꯤ ꯂꯦꯞꯇꯣꯞꯁꯤꯗ ꯍꯦꯛ ꯏꯟꯁꯇꯥꯜ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯥ 3 ꯄꯥꯔꯒ ꯊꯥ 3 ꯁꯨꯕ ꯀꯥꯟꯗ ꯃꯥ ꯇꯤꯡꯉꯦꯕ ꯊꯥ 3ꯗꯨ ꯁꯨꯔꯝꯗꯥꯏꯗ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯅꯪꯒꯤꯁꯤ ꯊꯥ 3 ꯁꯨꯗꯣꯔꯦ ꯑꯗꯒꯤ ꯁꯤ ꯇꯧꯔꯣ ꯑꯗꯨ ꯂꯩꯔꯣ ꯑꯗꯨ ꯇꯧꯔꯣ ꯑꯗꯥ ꯇꯧꯔꯣ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯀꯣ ꯑꯁꯤ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯣꯛꯂꯛꯇꯦ ꯑꯩ ꯃꯥ ꯃꯊꯧ ꯑꯗꯨꯝ ꯇꯧꯏ ꯃꯥ ꯁꯤꯖꯤꯟꯅꯕ ꯊꯣꯛꯄꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯊꯥ 3ꯗꯨꯗ ꯂꯥꯟꯊꯣꯛꯀꯥꯟꯗ ꯃꯥ ꯌꯥꯈꯤꯗ꯭ꯔꯦ ꯊꯥ 3ꯒꯤ ꯂꯩꯕꯁꯦ ꯊꯥ 6ꯒꯤ ꯂꯩꯕꯗꯨꯅ ꯊꯥ 6 ꯂꯣꯏꯔꯛꯄꯗ ꯌꯥꯈꯤꯗ꯭ರೆ ꯃꯁꯤ ꯉꯁꯥꯏꯒꯤ ꯀꯝꯄꯦꯅꯤꯗꯨꯒ ꯁꯝꯅꯕ ꯅꯠꯇꯦ ꯀꯔꯤꯝꯐꯥꯎ ꯇꯧꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ CD-ꯗꯨꯗ ꯄꯤꯔꯛꯄ ꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃꯈꯛ ꯑꯦꯝꯕꯦꯗ ꯇꯧꯔ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯛꯑꯦꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯀꯔꯤ ꯂꯣꯟꯗ ꯏꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨ ꯃꯥꯒꯤ ꯀꯝꯄꯦꯅꯤꯗꯨꯒꯤ ꯀꯩꯅꯣ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯂꯣꯠꯁꯟꯅꯩ ꯃꯤꯅ ꯃꯇꯧ ꯇꯝꯕ ꯌꯥꯗꯅꯕ ꯀꯣꯄꯤ ꯇꯧꯕ ꯌꯥꯗꯅꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯣꯏ ꯁꯦꯝꯃꯒ ꯌꯥꯎꯖꯔꯛꯑꯕꯅꯤ ꯁꯤꯒꯨꯝꯕꯁꯤ ꯂꯩꯔꯒꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤꯅꯤꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯦꯝꯕꯦꯗ ꯇꯧꯔ ꯌꯥꯎꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯉꯝꯃꯣꯏꯗꯣꯏꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯌꯥꯎꯔꯒ ꯂꯥꯛꯇꯣꯏꯅꯦꯕ ꯁꯦꯝ ꯑꯗꯨꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯒꯦꯖꯦꯠꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯦꯕ EVMꯗ ꯌꯥꯎꯗꯣꯏꯁꯤꯁꯨ ꯑꯗꯨꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃ ꯗꯇꯥ ꯑꯃ ꯁꯨꯃꯥꯏꯅ ꯆꯣꯡꯊꯣꯛꯍꯜꯂꯣꯅ ꯍꯥꯏꯗꯤ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯆꯞ ꯃꯥꯟꯅꯩ ꯃꯥꯟꯅꯔꯦꯀꯣ ꯁꯤꯃ ꯑꯗꯣ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ EVMꯗꯨꯒꯤ ꯁꯥꯔꯛꯏꯕ ꯀꯝꯄꯦꯅꯤꯗꯣ ꯃꯥꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯏꯈ꯭ꯔꯤꯕ ꯂꯣꯠꯂꯒ ꯊꯝꯃꯛꯏꯕ ꯃꯤꯁꯤꯡꯗꯨꯅ ꯃꯥꯗꯤ ꯈꯪꯕꯅꯤꯅ ꯉꯁꯥꯏꯒꯤ EVMꯗꯨ ꯍꯦꯛ ꯇꯧꯒꯦꯅ ꯍꯥꯏꯕꯗ ꯃꯥꯅ ꯍꯦꯛ ꯇꯧꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅꯦꯕ ꯑꯇꯩꯅ ꯉꯝꯗ꯭ꯔꯁꯨ ꯍꯥꯏꯁꯦ ꯈꯪꯅꯕ ꯃꯁꯦꯟ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯇꯤꯁ ꯃꯁꯦꯟꯁꯦ ꯉꯝꯂꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯝ ꯂꯣꯠꯅꯕ ꯌꯥꯗꯣꯔꯤꯅꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯩꯅ 이기ꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯅ ꯂꯣꯠꯈꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯀꯣꯗꯤꯡ ꯇꯧꯔꯒ ꯂꯣꯠꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯇꯣꯞꯄ ꯑꯃꯅ ꯍꯦꯛꯇ ꯍꯥꯡꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯈꯪꯗ꯭ꯔꯗꯤ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯁꯨ ꯑꯗꯨꯝ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯩꯅꯣ ꯂꯣꯏ ꯌꯥꯎꯖꯔꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ EVM ꯁꯥꯔꯛꯏꯕ ꯀꯝꯄꯦꯅꯤꯁꯤꯡꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯒꯤ ꯃꯤ ꯑꯃꯅ ꯑꯈꯟꯅꯕ EVM ꯑꯃ ꯍꯦꯛꯀꯤꯡ ꯇꯧꯒꯦꯅ ꯍꯥꯏꯕꯗ ꯉꯝꯃꯣꯏꯗꯕꯒꯤ ꯃꯆꯥꯛꯇꯤ ꯁꯨꯛꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯒ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯗꯤ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯁꯤ ꯈꯪꯅꯔꯛꯇꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯗ EVMꯁꯤ ꯇꯣꯛꯅꯔꯛꯏꯅꯦꯕ ꯇꯧꯅꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯇꯧꯅꯗ꯭ꯔꯦꯕ EVMꯁꯤ ꯌꯥꯔꯣꯏꯅ ꯇꯣꯛꯅꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯤꯒꯥꯡ ꯀꯥꯡꯉ ꯁꯨꯝ ꯇꯧꯔ ꯂꯩꯔꯤꯁꯦ ꯉꯁꯥꯏꯒꯤ ꯀꯣꯂꯔꯅ ꯍꯥꯏꯕꯤꯔꯛꯏꯗꯣ ꯑꯉꯥꯡ ꯂꯩꯇꯨꯝ ꯊꯥꯒꯨꯝꯅꯦꯗꯣ ꯀꯩꯅꯣ ꯑꯃꯗ ꯕꯨꯠ ꯑꯃꯗ EVM ꯑꯃ ꯁꯤꯖꯤꯟꯅꯗꯣꯏꯅꯤꯗꯅ ꯑꯗ ꯕꯨꯠꯇꯨꯒꯤ ꯂꯩꯔꯤꯕ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯚꯣꯠꯀꯤ ꯄꯦꯇꯔꯟꯗꯣ ꯍꯥꯏꯐꯦꯠ ꯈꯪꯉꯒ ꯃꯤꯁꯤꯡꯗꯨꯒꯤ ꯄꯦꯇꯔꯟꯗꯣ ꯍꯥꯏꯐꯦꯠ ꯈꯪꯉꯀꯥꯟꯗ ꯃꯤ 1,000 ꯅꯠꯇ꯭ꯔꯒ 1,500 ꯂꯩꯕ ꯕꯨꯠ ꯑꯃꯗꯨꯗ ꯀꯅꯥꯅ ꯀꯌꯥꯝ ꯐꯪꯍꯟꯁꯤꯒꯦꯁꯦ ꯚꯣꯠ 50 ꯍꯦꯟꯅꯕꯗꯗꯤ ꯆꯤꯡꯅꯔꯔꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯕꯨꯠ ꯈꯨꯗꯤꯡꯒꯤ 50 ꯍꯦꯜꯂꯛꯑꯗꯤ ꯚꯣꯠ ꯀꯥꯕꯗꯨ ꯑꯗꯨꯝ ꯀꯥꯈ꯭ꯔꯅꯤꯗ ꯁꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦ ꯁꯤ ꯂꯣꯏ ꯈꯪꯅꯔ ꯄꯣꯠꯅꯦꯕ ꯑꯗꯣ ꯍꯥꯏꯔꯨꯔꯒ ꯄ꯭ꯔꯃꯥꯟ ꯇꯧ ꯄꯨꯊꯣꯛꯑꯣꯅ ꯍꯥꯏ ꯉꯁꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯈ꯭ꯔꯤꯕ ꯃꯤꯗꯨꯒꯤ ꯃꯥꯅ ꯀꯔꯤ ꯏꯈꯤꯒꯦꯗꯣ ꯑꯩ ꯈꯪꯍꯧꯗꯕꯅꯤꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯄꯨꯊꯣꯛꯑꯅꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯣ ꯇꯧꯔꯨꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯈꯪꯕ ꯑꯃꯅ ꯐꯖꯅ ꯑꯜꯒꯣꯔꯤꯊꯝ ꯑꯃ ꯃꯥꯅ ꯄꯨꯊꯣꯛꯑꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔꯒ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯅ ꯎꯠꯂꯛꯑꯒꯕꯨꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯈꯤꯇꯪ ꯁꯤꯁꯨ ꯍꯥꯏꯂꯤ ꯑꯦꯛꯁꯄꯔꯇꯥꯏꯖ ꯑꯣꯏꯕ ꯀ꯭ꯂꯥꯁ ꯑꯃꯗ ꯂꯩꯊꯣꯛꯈ꯭ರೆ ꯂꯦꯚꯦꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯁꯤ ꯍꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯃꯁꯤꯡ ꯌꯥꯝꯃꯝꯈꯤꯔꯣꯏꯕ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯔꯛꯄ ꯄꯣꯠꯅꯤ ꯑꯗꯣ EVMꯒꯤ ꯄꯣꯠꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯃ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯁꯤ ꯃꯁꯤꯃ ꯍꯥꯏꯔꯦ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ EVM ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯀꯩꯅꯣꯁꯤ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯤ ꯅꯠꯇꯕ ꯁꯦꯂꯦꯛꯇꯤꯚ ꯑꯣꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧ ꯌꯥꯔꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯣꯏꯊꯣꯛꯄ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯣ ꯄꯩꯁꯥ ꯈꯔ ꯆꯪꯉꯦꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯇꯥꯏꯌꯦ ꯀꯩꯅꯣꯗ ꯚꯣꯠꯇꯣ ꯀꯥꯒꯦ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯀꯝꯄꯦꯅꯤꯁꯤꯒꯤꯁꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯂꯨꯄꯥ ꯑꯁꯨꯛ ꯄꯤꯌꯣꯅ ꯕꯥꯔꯒꯦꯅꯤꯡ ꯇꯧꯅꯩ ꯍꯥꯏꯕ ꯀꯩꯕ ꯇꯣꯉꯥꯔ ꯑꯁꯨꯝꯕꯔꯗꯤ ꯈꯪꯗꯦ ꯇꯥꯗꯤ ꯑꯗꯨꯝ ꯈꯔ ꯇꯥꯟꯅꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣ ꯃꯈꯣꯡꯗ ꯅꯣꯝꯃꯝꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯎꯅꯥꯗꯤ ꯂꯦꯡꯉꯦ ꯑꯗꯣ ꯁꯤꯠꯈꯤꯕ ꯁꯤꯠꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯤ ꯂꯩꯃꯤꯟꯅꯁꯤ ꯃꯤꯆꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯤ ꯈꯪꯃꯤꯟꯅꯁꯤ ꯌꯥꯔꯗꯤ ꯏꯂꯦꯛꯁꯟꯁꯦ ꯀꯩꯅꯣꯁꯤ ꯇꯧꯔ ꯐꯥꯎꯕꯗ EVMꯁꯤ ꯇꯧꯔ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ VVPAT ꯃꯦꯆꯤꯟꯒꯤ ꯀꯩꯅꯣ ꯇ꯭ꯔꯥꯌꯦꯜ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯈꯤꯕ ꯆꯦꯗ ꯇꯥꯔꯛꯈꯤꯕꯗꯣ
अदुदा मसिंग थीरगदि अदुसु असुम कोन बंगनेबा होय अदुसु मुक्तिसी यादबगी चक्रियन जो जिक्से मुक तौरिबा बीबीपी की केनोसिदा मसिंग थीजे जी यात्री हो जिक्से मुसुबो अदुना अदो ngसाइगी भोट थादबा निमितगिना भोट थीबा निमित पोबदा मतम सि थामे ने लौबो यावरी अदो रगति अदुम तम तमना ngसाइगी केनोसिंग दुदा कोगी प्रिसाइडिंग ऑफिसर दिंगदा इंचार्ज दुलोन पुतोगा माइ मागी पुतुगी केनोदो कोगी बीबीपी में सिंगे चीए ताबा केनोसिंग दो मसिंग किदोपदा थामा कसी चंगोइदा होय तीबो या पोनेबा अदो सुमा में आंसी रेक्टिफिकेशन करे चंगी इलेक्शन जे करे सुनसोकिन करे चंगी अदो कमाइन तौसिगे दुती लेगा न खन्ना दौने कोइने सिंगांजे बयवाने कोइने ngang जे ओबे याबो पोतने तेने मान होय होय थागचरी ओजा याम फजना ओजाना मयक सेंगना तंबिरमे कॉलर सिंगना पुखतपिरब वाफम मयाम अमदा थागचरी ngasi gi oinadi matang asida I pawga mari lenena khangminasi thormasi matang sida tension jari ngasi gi thormasida ges oina lengsin biraga thormasibu hena thawai hapiramba mapung fan biram boja Dr. SM Sanasam academician oja bulu silukpada mukahna kai kumni jaba loinena thagachaba phongdoksiri oja no pai kai kumna gochari loinena ngasigi I pawga mari leinena khangminasi thormasi chathajari ngai manungda call to biraklaga tongan ton bo phom mayam ama pukat biraga thormasi saruk ya piramba radio marup sing thormasi YouTube live streaming gi khutang da meeting tabiri ba radio gi thong da tabiri ba khuding mapu loisilakpada amuk kahana pomnamuk pu ikai khumna jaba ga loinena thagachaba phongdoksari tabire I pawga mari lenena khangminasi thoram ngasigi thoram asida lengsin bikiba guest Dr. SM Sanasam academician adomna thoram tabiri ba si 90.4 megahertz ta sandokchariba radio loktak channel asigi ahan ba tangkak takini Anova pambiang na chaukan bagi awa bagi pukai ni tai bang hawai kayagi apun ba konjat di kontang ni Anova pambiang na chaukan bagi awa nongai bagi pukai ni tai bang hawai kayagi apun ba konjat di kontang ni Malen sin sendoksi lok singi pukai hangsi Malen sin sendoksi lok singi pukai hangsi radio 90.4 FM Radio Lokta 90.4 FM 90.4 FM 90.4 megahertz ta sandokchariba radio loktak channel sigi ahan ba tangak tege domna tongan tongan ba thorum sing tabiri makha tarakpada haujik amuk taminasi wari wataida miyoi bagi punsi khongchatta graha mapal hariba hiram asigi matangda wari watai asigi wari watai gi thoram asida lengsin biriba case SSW Singh retired principal in charge Mayai Lambi College Award Bharat Jyoti Kolkata and Lions Club Imphal International Dobidasi wari watai miyoi bagi punsi khongchatta graha mapal ngasi aikoi studio dalengsin duna leibiriba si Jyotish ama oina matam sangna miyamgi seba tawbiraglaba retired principal in charge and head of department of English Mayalambi College Sri Sagol Sam Dhavali Singhni an bhagta da redulok tangna yambabu taram nokchari थागतचरी
ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯌꯥꯝꯕꯁꯤꯕꯨ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯇ ꯎꯅꯖꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯕꯨ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤꯕ ꯅꯩꯅꯔꯤꯕ ꯖꯣꯇꯤꯁ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯖꯣꯇꯤꯁ ꯁꯥꯁꯇ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯃꯥꯄꯜꯅ ꯃꯤꯑꯣꯏꯕꯗ ꯄꯤꯔꯤꯕ ꯁꯥꯐꯨ ꯏꯝꯄꯦꯛ ꯃꯁꯤꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠꯀ ꯂꯩꯅꯔꯤꯕ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯖꯅꯕꯒꯤꯗꯃꯛꯇ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯕꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯔꯦ ꯇꯥꯖꯔꯦ ꯑꯗꯨ ꯏꯌꯥꯝꯕꯒꯤ ꯆꯞ ꯆꯥꯕ ꯃꯤꯡ ꯂꯩꯐꯝ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯣꯏꯅꯅ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯃꯇꯨꯡꯗꯪ ꯍꯥꯟꯅ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯒꯣꯜꯁꯦꯝ ꯙꯕꯂꯤ ꯀꯧꯏ ꯎꯆꯨꯋꯥ ꯃꯈꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯒꯨꯂꯥꯝꯖꯥꯠ ꯀꯧꯏ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯊꯥꯕꯂꯩ ꯀꯧꯏ ꯏꯁꯥꯏ ꯆꯍꯤ 69 ꯁꯨꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯌꯥꯝꯕ